mayam punung pu sansarmana taram noksari movie story Manipuri ngasi mupu dun laksari ba film sigi maming Kantara A Legend Chapter 1 masi 2025 ki October ki date 2 de release tawkiba action fantasy thriller category gi Kannada movie mani film si Kantara movie series ki oinadi part 2 ni haibadi 2022 da puthorakiba Kantara haibuduna film series asigi part 1 oiribani adubo handaki film part 2 is the ulibo wari asidi prequel ni haibadi mamangi part 1 da utkibo wari adugi mamanglom da mo hangatuna utpani Kantara part 1 gi film adudi aigi channel is da mamang da explain tawduna thagat chakrabani kanagumani yengbidri bi aurgadi description da link hapsaramge maduda sanglagi yengbiu haibu wafam su thamdari film sina phangkiba rating singdi IMDb da 10 manung da 8.3 gi rating phangi Rotten Tomatoes da 85% gi fresh oi Google users na 87% gi like piraba film amani movies ki director amadi writer na films da hero gi saktam su langliwa Rishabh Shetty aduga producer na BJ Kiragandur amadi Salubi Gorana oi film sin namad sangkhiba senpham na crore shamaga kunmanga rom sangkhi hairi aduga masna tankhiba box office collection gi senpham na crore shamapan hena tan khre hairi masna takudi film se aduki batik pashaya matan ba mai paklo film haibudu oiri maroi ba saktam langliba singdi film sigi hero Barme gi saktam da film sigi director amadi writer su oiriba Rishabh Shetty Ningthau Raj Shekhar ki saktam da Jayaram Prince Kulsekhar ki saktam da Gulshan Devia Bogendra ki saktam da Pramod Shetty Sena ki saktam da Prakash Thaminan Buba ki saktam da Naveen Pepe ki saktam da Rakesh Pujari aduga film sigi main villain Princess Kanakavati ki saktam da Rukmini Basant Pare mayam music film sigi wari liba huzarage ain haibudo soikibalan kiba madi si thau yaw matam da mayam da ngak piu haibo afam thamjari Video gi marak thana nungai bo paujil ma pujaragli haksang phabana thoibalani haksang phana naha oina punsi sanga leibe yare lifestyle disease singidamak to wani ngai oidre Diva Secret International gi latest version stem cell amasung probiotics products ki combination na lifestyle disease sing na handaba yare FDA license phanglawa Diva Secret stem cell plus probiotics product asi 10 khaba sahi ahum asida India yauna world gi atop lebak yankhai du su paksana si na khrabai Diva Secret stem cell is na kari kana piri haibu mayam khangminasi ahal oriba cell sing no tholi afaba cell sing masa pogali anoba cell sing masa kan khatali asiba cell sing mahut sindoki mang taklaba cell sing repair tawi cell madi blood sengdop ki thabak su tawi masigi product si narubudagi masada leramba na ko ki video mayam do thokjari masi mutang yengminasi agi ming longjam khel jisinga ai original di samthong mani longjam lekai hojik makti from gunung maya lekai le number 5 te lejari ai jana basi yam sena kanoni kogi colitis sai dule mi ko khong machit hamba khong ajana amutang da loina ma hamdok ya da bai tare adagi digestion kya taw da ba kitang sarga gastric yang wangkhat pa puk yang kangkhat pa maramdi i hawai na haya mori da alcohol siam phajana sinna gi bagi yang da liver fatty oi ba lay ko duna so mu colitis le bisi gi mathak ta mo na sang gi numai ta bai tare dagi indigestion oi ba saba tum da ba ade haksang ilum lumba admai torami hojikti sigi potse Diva Secret International Diva stem cell se saba dagi masi saba dagi khong hambada nuan baga dum khong hamme aduga saning than ba ko digestion phajana tawre aduga complexion su ai hana dagi yamna fair oi re haina aina isara di khanjei ko ada isagi na ai mi mu mini aduga ai complexion ja fair oi re khanjei admai khanjege ado sa Diva Secret stem cell se thake mo sabi nati aina sabasi masi so kaino le ko amamang ummanati ko sara yedo ne am likka sabani ko tangkai sabai tare tangkai sab se sta ai hoji ai yam drabada ai 4 packet tare 4 packet har ka di tangkai sab matam da 22 days sa do ni ko 22 si mari da tha mari har ka di 22 si mari har ka di mari ni pa mari ni pan ko mari ni pa mai to na tha si ahum mari me asura mani Hoina stem cell se makan mayam manade Diva Secret stem cell si saba horok da ko thindok ko to pa lai khra kamai to I want that the sigi complication irritation thindok pa sing se ama bo thokite ai sum saram badagi 3 days bo kangam de aina 72 hours hogura matungda 4 days sumum nim se sidagi ai adum khangi haksang numai ase sargumna saina na ba leiba kang ngaida kari pongsil pipini
ꯑꯩꯒ ꯑꯅꯥꯕ ꯂꯩꯕ ꯃꯥꯟꯅꯕ ꯀꯣꯂꯥꯏꯇꯤꯁꯀꯨꯝꯕ ꯂꯩꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯤꯚꯔ ꯐꯦꯇꯤ ꯑꯣꯏꯕ ꯃꯤꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯚꯥ ꯁꯦꯀ꯭ꯔꯦꯠ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯗꯤꯚꯥ ꯁ꯭ꯇꯦꯝ ꯁꯦꯜꯁꯦ ꯆꯥꯕꯤꯔꯒ ꯑꯩꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯁꯤꯒꯨꯝꯅ ꯐꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯄꯥꯎꯖꯦꯜ ꯄꯤꯖꯅꯤꯡꯉꯤ Thank you all. Sarbuchu Thakachari, Dugasita Lere, Diva Secret International Gi, Kogi Hidaksna, Sini Komem. Product isna kya mati kanaba pibano haibadu mayam su soidana khambirammlagan aduna di panthaba tawdana screen da pithok cheriba numbers da contact tawbiraga akupa marol sing khangdok piduni yam thuna order tawshin biu aduga yam nungari wafam di home delivery ki khudong chabu su pijari bani movies ki ahu busin makadu bo phangli basi Karnataka hariba state adugi khungangi lamdam amadani aduga matamna 1970 gi matamni hojek makhoi khungang sigi thainingi digi channarakla buta kola haina khangnaba dharmaga mari leinaba kumai ma pangthokli haibade khoi somda hairagasu lai haraubugi kumai pangtholiba adugumbani matangsta ulaliba saktam si 2022 da release tawrkiba Kantara film adugi haibade part 1 gi film adugi mate khara hangatuna ulakbani haiba part 1 gi film asida hero oikriba sigi maming si Kadubeta Siba haina kauki matamasta di ma angang oi aduga magi mapagi mamingna Annappa haina kau pangthokliba buta kola hariba kumai sida maroiba thogdang ama loduna lai gi saktam langliba si Kadubeta Siba hariba sigi hek apokpa mapa Annappa hariba sinani adu mayamna khangbigadabadi part 1 gi film aduda Annappa hariba sina masada lai tongbuga loinana jungle phawduna sienkhibani hari wafam si part 1 gi film adu yengbiraba singnadi shoidina ki bhab ta wirangani mana asumna jungle lomda sienkhibasida pakhatuna machanupa Kadubeta Siba nasu mapagi khongul liduna tanarkhibani hojek Annappa atiyam thaklomdi yengkhalga yamna kanna lauri masi matungda masa uru leiduna leiramlaga mafamstegi mangkre hojek mafamsta machanupa Kadubeta Siba su yoksilagle adu mapadi thiba phangkidre masada humangna pungchot chotpag loina mapabu koili leiduna yengle matau sumna Annappa mangki mafamsibu makhoigi khungangi praja mayam huptuna su yengnari matau sumna wari si haukraba matungda Kadubeta Siba hariba ngangsna mapung marei pharklaba matamdani Kantara part 1 gi film aduda hero ama oiduna makhoigi khungang sibu ngak senbagi thabak tawduna lakhibani tawbudubu part 1 gi film adugi aroiba sinda Kadubeta Siba su magi mapa Annappa dauna buta kola hariba kumai sigi phizol sesilaba matungda masada lai tongbuga loinana jungle phawduna sakhraga hariba mapana mangkhiba mafam simakta da yamna kanna lawramlaga masu mangkhibani masi matungda huji ulaliba si Kadubeta Siba haribadugi machanupani magi mamingsu Siba haina kawi ma hujek mapana mangkhri mafam su munni yenglaga hanglai karigidamaktana aigi pana mafam sida mangkhriba si masda singpuduna lakliba halasina khomlai ibungo madu thainingedi hongna sanaduna laklaba thawong amani ngasidigi sahi kya gi mamangdagi aikhoigi paipu singna jungle sida leiraklabani matamadudagi masa matomtana mafam sida mi mangkhibagi thawong du sanaduna dum laklabani madugi nahandagi sanaduna laklaba wari dugi maming ganta katha haina kawi tanjasta makhoi khungangi miyo kyam mafam sida sangshinaragi aduga wari tana nabagi damakta lemnaduna sulairi makhoi singisi marakta double barrel gi shotgun rifle 5 nupa ma yawri magi mamingna Rampa haina kawi mahak si nupi da khara langna gan banupan manakta lepbi Kamla kawi nupi ski lengjum da nga tharaga nangbu hoji kari yenglibono haina hanglure aduga di khangudana Kamla na magi khabjai da tharakpada khangprek khangduna man no kapthoi mayam sungnaktuna mangon loini yeksinarle Rampa ni kai khangduna hairei aina pairi nongmai se khoi pupuna thamlambani aduna yam lirabani na bera kaduna masama thomta sukap thokjarakpa aduna ingolomdi yengbigedabgi sarupudi wari makhawina tabiyu hojek Sibana ahalsda hangli ganta katha haribasibu karma makhalgi wari ahalsna ngasidagi sahi sya kya gi mamangda aikhoigi ishor haina khangnariba Siba Mahadevana mafamsda khongda birakhibani mana lakhiba matamuda magi manai masen oigadaba ganna haina mingthonba kangbu masuloinarakhi Siba nanglai karino ganna haribasibu ahalsna khumi aikhoina Deva haina maming thonduna ira thauni pangthoktuna khurumnariba singasibuni ganna haina khangnaribasi asuna haibugo loinana haukhra wari hangatuna aikhoidu ulai makhoi singado prakriti ima lairembiga tana thana yadaba shakti singni Ishorna mayaloktagi aikhoigi prithvi sta lakpa matamda dharma bungak senanabagi damakta magi manai masen sing aikhoigi prithvi da pudur lai asumna dharma bungak senanabagi damakta magi khongburo yoina lakhiwa ganna haina khangnariba Deva sing adugi mamingdi ahanbada Panjorli Deva mahakti minung sidana pik thanba thaujal heiba Deva makhalamani tawbudu magi matungda laklibasina dharma sendaba mi singbo halaga I thakpa ngamba yengbada akibagi masak oiraba Guliga Deva aduga atoppa Deva sing adugi mamingna Huli Deva Nandigon amadi Sabundi asumna makhoi Deva sing asina sargadagi paitharaktuna khoigi prithvi da tasilakhibani ngasidagi sahi lising kya gi mamangda Deva sing asina tarakhiba mafam sibu Kantara haiduna maming thonduna khangnarakhi
asumna haiba hojik film asigi title oiriba Kantara A Legend chapter 1 haibsi thaduna songthorle hojik ahalisna makhata na wari lireduna hairi ngasidagi sahi kya gi mamangda kadamba dynasty haina khangnariba ningthorel singna bannawasi haina khangnariba praja singi mathikta rule chalaiduna palami samudra khongban gi nongchup thangba maikaida tariba praja sing asni maroina kadamba dynasty gi ningthorel singi makhada lairibasi ariba ningthorel sing si manungda khwaidigi sakti lairibasi bangra haina khangnariba mafam sigi ningthorel oiriba Vijayendra haribasi magi mapangal mathung nagaloina mana pairiba thangsang sisi naduna miyoi kya hatoktuna makhoigi ikhengtana tureloina chelhan bangamliba minungsi masena mata yaudaba hingshaba magi mato oiba misagamani aduga nakalamaromdana mapangi sangsar sing asiga karimata mari thamnaba tawdana suklaba jungle gi manung ste yamna ingna sikna panjaba praja kangbu musukhundari wani mafamsta lairiba miyoi sing asni aikhoigi ipai pu oiriba sing ado makhoi sing sigi marakta bedi kobi nupi masa ama yawi mahagase thamoida minungsidana pik thanbi mipum khudimakta nungsiba thawjal pina haibi masamaki khungang amadi praja sing aphabadu oisunu haina khanbi nupi mani hojek makhoi kangbu si turel danga phadun leringai baidini yengthrok matamda angakpa makhalgi nung ama ising manung taadun leriba sure masibu yenglana bagi damakta mabung jababu sumana kausili hojimana nung si khungale ahalamana hairi masidi ishorgi shakti sianba nung makhalama mali nung sta trisulgi symbol amsu yauri masi matung dole libasi mafam sta leriba praja sing asna angakpa makhalgi nung sibu khurumduni ira thawni pangtholi aduga background dagi wari liriba halasi khonjelna hairi ekhoi pai pu oriba miyoi sing asdi prakriti gi polam singbu yamna luna khanjabaga loinana laini khana lachaba ngaktani maramaduna nung asibu suma khoina atya mathakta gi lakhiba deva singi manungda amani haina khanjabaga loinana khurumnari bani matau sumna praja sing sina nung isda khurumduna lairingai khangudana makhoi mathakta landadra miyoi kya ma hadorle masinga amla lan misingna makhoi question duna su thamkhre tanjasta bedi haribi nupim sasti pakhatda loirabani adugadi makhoi da landaram libasdi Vijayendra hariba tamthiba ningthosna oiramle praja kyama thang thinba tana lengba tawduna hatokle asuma tawriba thong asibu laptakna miyoi mana phamduna yenglibani mafamsida leriba nupasigi maming Mayakara haina kawi tanjasta Vijayendra hariba ningthosdi karimata thausadana asibu sing asibu yengduna leiribani hojek baidina magi siriba mama asibu yengduna yamna kana kana kapli aduga mabung jababu su hauna hauna kawri adubu nakalamaromda ulakpa matamda makhoigi praja kangbu madi ningthau Vijayendra gi lanmi singna phaduna puramle haibadi makhoibu minai oina sina nabagi damakta puribani makhoi sing sigi marakta bedi gi mabung jabasu yauramni background dagi wari liriba ahlsigi khonjelna hairi aikhoigi paipu sing adugi marakta gi masamu phaba mapangal kange daba sing khangelaga minai ohenduna thabak suhan nabagi damakta phaduna pukribani hojek pharaliba miyoi sing siu yamna kana thabak suhali nungjaw mo mathakti singkhana bahona matamda thaudi tatuna tarakpadagi jabagi makhongda tachinbada chaina khol khangduni yamna kana kana laudun kapli ahal mani sensilaktuna magi mating pakna bahonari adubu ningthau Vijayendrana sensilaliba ahal sibu phuna namagi damakta magi lanmi singde ingit tawbudagi lanmi nupa am sensilaktuna ahal sigi thabak ta kaukre nungna makhongi khongsa nankhibadagi laudun leriba jabagi khongsa sibu lanmi nupas magi thangsang sinadun kakthale masitigi jabasi pakhatpag loinana hen chaina khol khangdun laudun kapli miyoi khera sensilaktuna mabu thangdun puthokre masigi matung du ulele basi numidangi matamda jabana mafamstigi nangthoktu ni sian thorakli mathang sindana ningthau Vijayendra mari magi pigliba masanu pa Rajsekhar ga loinana turende iruzadun lairi lanmi sing section mabu ngak sendana lairi wani tanjasta ningthau Vijayendra na kalde yengthoki matamda Mayakara haribanu pasna nga phadun lairi basure babu pharga purakna bagi damakta lanmi sing da haibadagi Mayakara bu lanmi sing phadun porakle lanmi mana thang satok babu halagi haiduni sangsilakpa matamda Vijayendra hairei ngaikho magi idu ising de senthanduna mangthohan ba yaroi musigi lanmi sing sna Mayakara haribanu pasibu makhut pairga chingnu puri adugadi tanjasta magi phuri khawdigi masing yamlaba maru marang kyama tarib sure masi udaning thau Vijayendra sting ngakpada loirabani mana sangsilaktuna maru marang sing su khungelaga manam tari aduga no pet tawduna hanglai nangna masi sing se kadai dagi lawrupano Mayakara na khumlai madu ishwargi leikol haina khangnari mafam adudagi aina purakpani mafam adugi maming Kantara masigi Kantara haiba ming sita daning thosting ngakpada loirabani mayamda bhap tana ba haijaramge Mayakara haribu nupasigi phuri khawdagi taraliba maru marang sing asi atai mafamda phangdaba atangma makhalgi maru marang singni maramaduna polam singsu atopa leibak singda thadoktuna laloliti ki thabak tawrabadi sendong shaungna phangani haibasi mana khangnabani maramaduna ni kadai dagi phangmano haiduna mana hanglibasi hojek background dagi wari liriba halsi khonjel hairi ningthau Vijayendra gi mafamda awatpamta leite khudimak loina leiribu ngaktani tawbudabu Kantara hari mafamsti mana ngasi phawda loksin bangamdri maramaduna magi thamoida Kantara bu loksinduna mafamaduda phangliba mahi marong mana sing mapu oiba pamne
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯅꯤꯡꯊꯧ ꯕꯤꯖꯦꯟꯗ꯭ꯔꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯀꯥꯔꯥꯕꯨ ꯂꯝꯕꯤ ꯁꯤꯡꯍꯟꯗꯨꯅ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯔꯥꯖꯁꯦꯈꯔꯁꯨ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕꯅꯤ तबुदुबु मयामना खंगदबदि मायाकारा हारिबु नुपासना पुरकलिबा लंबीसिदि मखोइगी प्रजासिंगना हानदगी लांग थाक्तुन लेरिबा मफम अमदनि माना पुरकलिबसि मतौसुना सांगलबा खोंचत अमा लाकपना हौजेक नुमिदांगी मतम यौसिलगले निंगथौ बिजेंद्रन हंगलै नंगना लुसिंगदुना पुरिबा लंबीसिबु सुमलिबरा अदुगदि मखोइना लैदुना येंथोरकपा मतमदा मायाकारा हारिबु नुपासदि यावरमद्रे हौजिकति निंगथौ बिजेंद्रगी कांगबुसि मायाकारागी लांगदा थुबा हाइबदु ओइरे निंगथौना सगोलदि कुमथरगा लानमी मदगी मैनम लौरो मतुंगदा अकोइबसु मुन्नि येंगि अदुगा मागी नातोना मनम सिंगसिंदुनि येंगबदा मै चाकपा याबा पोलमसिंग लैरे हाइबसि खंगबदगी मैनमसिना सुदुनि येंगलुबदा मै चाखलगले चावरबो उपानबी मदा मैसिना सुम चाखलगलिबनि तंजासदा पिकलिबा राजशेखरना तोंलिबा सगोलसि अंगाउगी मतौ ओइखलक्तुना मथोंगम खंगदना सोंखलगले मसदगी तोंलिबा अंगांगसि लैमाइदो ओंथदुना सुदारे पाखतपगा लोइना मपागी मनाक्ता सेंसिलगले विजयेंद्रना माइ थोंदो नोफेट तौदुना हाइरी ओ मफम सि ओइरेको ईश्वरगी लैकोल हाइरिबसे अदुगदि मखोइना मथक्ति येंखटकिबदा उपानबीसिना मै चाकलिबसिगी सक्तम असदि पंजोरली देव हाइना खंगदरिबा लाइदुगी सक्तमदो ओनख्रे अदुगा यामना कन्ना लाउरकपगी खोंजेल अमा सुदारी मै चाकलिबा उसासिंग तारकपदिगी लानमिसिंग इसदो वाइदुना सुसिबा यावरे अदुगा मफमसदा अहोबु मखोल अमा ताइ हाइदुना येंथोकि मतमदा मसिंग यामलबा संजाव क्या अमा सेंसिलक्तुना लानमिसिंग सुबु थोमद्रसु हातोगले मै चाकलिबा उसामना निंथौबि मथक तासलै अदुबु याम थुना सोंथोबदगी मपाम सादि हिंहौरे हौजेक अंगकपा मखलगी हौना ngangmagi मखोलम सुतारली मसदगी निंथौ बिजेंद्रना थांसांग सत्तुना मखोलसि करिनो हाइदुना याम सेक्शन येंगना लैरी पिकलेबा राजशेखरदी किमनबदगी मपाबु कौकौदुना कबली हौजेक निंथौ बिजेंद्रना कोइबसदा दुम मुन्नि येंगलपा मतमदा करिगुंबा सामना ngangmagi मखोल सुतारी उसिंगी मथक इसदा मैखुदौना तौबा करिगुंबा थवाइ मिरेल अमना चोंग-चोंगदुना चटपगी सक्तमसु फिल्म येंगलिबा खोइना उबा फमी ngakpag loina बिजेंद्रना लैदुना येंगलगा लैरी मागी तुंग थंग सरुसदा मैखुगी मोंगदो कोइ पाइ पाइदुना चटपा थवाइ मिरेल स्कुमथरगली तौदुबु माना खंगलै लैदुना येंथोरकपा मतमददि मांगख्रे कोममगी मनुंगदसु माना येंगली असुमना संगसिलनि तंजासद खौदना मागी ममांगदा थवाइ मिरेलसनि यामना कन लावबु लोइनना कनबा साफुंग फुजिलकपदि मा पाखतुना लोंग ताइ मसि मतुंगदा मागी मखोंगसि पाइदुना थवाइ मिरेलसना लैरिबु कोमसि मनुंगदा सिंगसिनदुना पुसिनख्रे मसि उबदा पिकलिबा राजशेखरदी कीबु लोइनना कपतुना मा पाबु यामना कन कौदुना लेहोरी मै चाकलबा चावरबु उसामसु मफमसिदा तारगले तंजासदा कांतारा हारिबा जंगलसिगी प्रजासिंग मफमसिदा सेंसिनरगले अदुगा मयामसनु कोमसिबु कोइसिलगा येंगदुना लैरिबनि हौजेक मायाकारा हारिबु नुपासना नोक्तुना लाउरगा हाइरै कमदुबा बांगरागी निंगथौ मागी खोंजेलसि ताबदि मयामना लैदुना येंथोरि अदु मयामसनि येंगलकपा मतमददि मादि याम थुना मांगख्रे मसिना ताकदि मायाकारा हारिबु नुपासि करिगुंबा लाइगी शक्ति सेनबा मिसकमनि हायुसिनि लैरिबा प्रजासिंग असि मरक्तगी नुपा अमा खौदुना लाइ तोंगलले मिटना लोंथोकपगा लोइना मखोंग अमदि मसापुंबा थक थक निकली अदुगा यामना कन्नसु लाउरी मसिउबदा जापाना खोरमदुना हाइरी पंजोरली देवगी थवाइ मिरेल लागले लाइटोंगलिबु नुपासु लाउदुना हाइरी अखोइगी सेंगलो मफमसु मांगहनगे हाइदुना थमोइदा खंदुना लाकपा तारबदि मियोइदुगी मसादगी सेंथरकपै ख्रेंगदुना लैबाक लेहाउसदा ताहल्लगा अमुक चांथोहनगदोरिबनि अदुना नुसिना पुरिबा इ खोंजेल असिबु ताहारिबा मफम खुदिमक्ता लैरिबा मियोइसिंगना मुंदा ताओ अखोइगी सेंगलो मफमसु कैदोंदा मांगथोके खनगनु मसी नखोइगी थवाइ हिंजनबगीदमक्ता पाउजेल लोइना पीरिबनि अगी खोंजेल असिबु नानाकोंगदु थक थक निकपा मखै ताजौ असुना हाइबगी लोइना लैमाइदा मखोंसु थिल्ली अदुगा यामना कन्ना कन्नासु लाउरी असुना पाक चावरबा सुक्लबा जंगल सिबु मागी खोंजेल पुंगलिन निनबा हाइबदु वाइरे तंजासदा निंथौ बिजेंद्रगी पिकलिबा मचानुपा राजशेखर हाइबा अंगांगसि नाकलमरमदा मथवाइ हिंजनबगीदमक्ता सेलगली बैकग्राउंडगी वारी लिरिबा नुपागी खोंजेलसना हाइरी पिकलिबा राजशेखर असि लंबी कंगाउनबगा लोइना जंगलगी लंबीसदा थुम सेलकपदा करप्पा ट्राइब हाइना खंगरिबा कांगबुसना खुंदारिबा मफमसिदा यौसिलगले लंबीदा सेलकपदगी तुसिंदुना मा ज्ञान मांगदुना सुवांधरे असुमना ज्ञान मांगलगा तादुन लेरिबा राजशेखर असि करप्पा ट्राइब हाइना खंगरिबा कांगबुसना थेंगनारे बैकग्राउंडगी वारी लिरिबा हलगी खोंजेलना हाइरी नाकलमरोमदा कांतारागी ट्राइब कांगबुनदी प्रकृति इमा लाइरेंबी अमदी देवसिंगबु इरात थौंगी पांथोक्तुना मखोइगी शक्ति फंगजनबा अमदी इंगना सिगना शांतियुना लैननबगीदमक्ता होनरिबनि तबुदुबु करप्पा ट्राइब हाइना खंगरिबा कांगबुसदी ब्लैक मैजिक जादू मंत्रना सिंगबा तौदुना मखोइगी शक्ति हेंगतनबगीदमक्ता होनरिबनि पिकलिबा राजशेखरना तंबा पाउदगी कांतारा हारि मफमदु लैरिबा शक्ति सिंगी मरमदा करप्पा ट्राइब की कांगबुसिंगसु खंख्रे मसदगी मखोइगी थमोइदा कांतारादा लैरिबा शक्ति सिंग मुन्नुन लौनिंगबगी अपाम पोखरे मसिंग मतुंगदा पिकलिबा राजशेखरबु मागी मयुम लमदम फावबा करप्पा ट्राइब की कांगबुसिंगना थिलगली मसिगी नुमित असिदगिदी बांग्रा निंगथौरेल सिंगी नापल अमदी तमथिरबा शासन असिगा करप्पा ट्राइब हाइना खंगरिबा कांगबुसिंग सिगी ब्लैक मैजिक तगी फंगलिबा पावर सिंगा अमा तोइना पुनसिनख्रे हाइबदी मखोइ कांगबु अनि सि मरुप ओइना तिनख्रे हाइबदु फोंदोकपनि
ꯃꯇꯧ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯃꯊꯪ ꯍꯧꯈꯤꯕꯅ ꯔꯥꯖꯁꯦꯈꯔ ꯑꯁꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯗꯨꯅ ꯕꯥꯡꯒ꯭ꯔꯥꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯤꯕꯗꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯟꯇꯥꯔꯥꯒꯤ ꯁꯨꯛꯂꯕ ꯖꯪꯒꯜꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯥꯟꯇꯥꯔꯥꯒꯤ ꯆꯤꯡꯃꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯩ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯅꯨꯄꯥꯁꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕꯒ ꯂꯣꯏꯅꯅ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯇꯝ ꯆꯥꯅ ꯅꯣꯡ ꯆꯨꯊꯍꯟꯕꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯁꯦ ꯏꯁꯣꯔꯒꯤ ꯋꯔꯗꯥꯟ ꯐꯪꯗꯨꯅ ꯌꯥꯝꯅ ꯑꯐꯕ ꯃꯈꯜꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯣꯏꯍꯟꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯅ ꯄꯥꯟꯕ ꯂꯝꯗꯝ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯍꯧꯖꯤꯛ ꯕꯩꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯨ ꯂꯩ ꯃꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯣꯏꯅ ꯎꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯁꯤꯗ ꯆꯥꯎꯔꯕ ꯀꯩ ꯑꯃꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯎꯕ ꯐꯪꯂꯤꯕ ꯀꯩ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯍꯨꯂꯤ ꯗꯦꯕ ꯍꯥꯏꯅ ꯀꯧꯏ ꯍꯧꯖꯤꯛ ꯕꯩꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯀꯩꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯕꯨꯡ ꯖꯕꯥꯕꯨ ꯀꯧꯗꯨꯅ ꯑꯉꯥꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯅ ꯊꯝꯂꯝꯕꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯅꯗꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯅꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤꯗꯅ ꯄꯤꯛ ꯊꯟꯕꯤ ꯕꯦꯗꯤꯅꯗꯤ ꯃꯥꯒꯤ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯥꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯁꯤ ꯃꯌꯥꯀꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯕꯦꯗꯤꯅ ꯃꯥꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯕꯔꯃꯦ ꯍꯥꯏꯗꯨꯅ ꯊꯣꯟꯖꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯅꯨꯄꯥꯁꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯕꯥꯡꯒ꯭ꯔꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯔꯥꯖꯁꯦꯈꯔꯒꯤꯁꯨ ꯍꯧꯖꯤꯛ ꯃꯆꯥ ꯑꯅꯤ ꯁꯨꯖꯔꯦ ꯇꯧꯕꯇꯕꯨ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯃꯈꯣꯡ ꯃꯈꯨꯠꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯁꯤꯕు ꯀꯔꯞꯄ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨꯒꯤ ꯅꯨꯄꯤ ꯑꯃꯗ ꯁꯤꯟꯅꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯁꯤꯕꯨꯒꯨꯝꯅ ꯀꯔꯤꯃꯠꯇ ꯂꯦꯡ ꯑꯣꯠꯄ ꯉꯝꯂꯨꯗ꯭ꯔꯕ ꯑꯉꯥꯡꯁꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯉꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯔꯥꯖꯁꯦꯈꯔꯁꯤ ꯍꯔꯥꯎꯕꯒꯤ ꯄꯠꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯋꯥꯐꯝ ꯑꯃ ꯈꯪꯍꯟꯖꯔꯝꯒꯦ ꯀꯔꯞꯄ ꯇ꯭ꯔꯥꯏꯕ ꯀꯥꯡꯕꯨꯒꯤ ꯅꯨꯄꯤꯁꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯌꯥꯝꯅ ꯃꯨꯟꯅ ꯅꯤꯡꯁꯤꯡꯕꯤꯔꯒ ꯂꯩꯕꯤꯍꯧ ꯍꯥꯏꯕꯗꯤ ꯐꯤꯂꯝꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯔꯥꯖꯁꯦꯈꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯨꯂꯁꯦꯈꯔ ꯀꯧꯏ ꯑꯗꯨꯒ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯅꯀꯕꯇꯤ ꯍꯥꯏꯅ ꯀꯧꯏ ꯅꯥꯀꯜ ꯑꯃꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯕꯔꯃꯦꯅ ꯃꯌꯥꯀꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯍꯪꯂꯤ ꯃꯐꯝ ꯑꯁꯤꯕꯨ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯌꯥꯀꯔꯅ ꯄ꯭ꯔꯚꯨ ꯁꯤꯕ ꯃꯍꯥꯗꯦꯕꯅ ꯃꯐꯝꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯙ꯭ꯌꯥꯟ ꯇꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯥ ꯄꯥꯔꯕꯇꯤꯅ ꯃꯐꯝ ꯑꯁꯤꯕꯨ ꯁꯦꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯕꯔꯃꯦꯅ ꯃꯌꯥꯀꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯕꯩꯗꯤ ꯑꯃꯗꯤ ꯖꯕꯥꯅꯁꯨ ꯎꯔꯦ ꯇꯧꯕꯇꯕꯨ ꯃꯇꯥꯡꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯌꯥꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯎꯗꯦ ꯁꯨꯞꯅꯒꯤ ꯕꯔꯃꯦ ꯃꯊꯛꯇ ꯐꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯃꯈꯣꯏꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯕꯦꯗꯤꯅ ꯍꯥꯏꯔꯤ ꯕꯔꯃꯦꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯨ ꯀꯅꯥꯅꯣ ꯃꯥꯒꯤ ꯃꯅꯥꯛꯇꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯗ ꯖꯕꯥꯅ ꯀꯅꯥꯃꯠꯇꯅ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯕ ꯑꯉꯥꯡ ꯑꯃꯕꯨ ꯅꯪꯅ ꯂꯧꯈꯠꯇꯨꯅ ꯌꯣꯛ ꯊꯥꯛꯄꯤꯗꯨꯅ ꯆꯥꯎꯍꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯅꯪꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯩꯅ ꯈꯪꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯋꯥꯔꯤꯁꯤꯕꯨ ꯂꯤꯔꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯕꯔꯃꯦꯅ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯁꯦꯡꯂꯕ ꯅꯨꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯈꯣꯏꯅ ꯂꯥꯏ ꯑꯣꯏꯅ ꯈꯨꯔꯨꯝꯅꯔꯤꯕ ꯅꯨꯡꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯑꯁꯨꯝ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯥꯡꯒ꯭ꯔꯥꯒꯤ ꯅꯤꯡꯊꯧ ꯔꯥꯖꯁꯦꯈꯔꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯨꯂꯁꯦꯈꯔ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯀꯅꯀꯕꯇꯤꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤ ꯃꯥꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯀꯥꯟꯇꯥꯔꯥꯒꯤ ꯖꯪꯒꯜꯗ ꯀꯩꯗꯧꯅꯨꯡꯗ ꯆꯪꯂꯣꯏꯗꯕꯅꯤ ꯄꯤꯛꯂꯤꯕꯤ ꯀꯅꯀꯕꯇꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯔꯥꯖꯁꯦꯈꯔꯅ ꯈꯨꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯍꯥꯏꯅ ꯈꯪꯅꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯃꯈꯜ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯃꯆꯥꯅꯨꯄꯥ ꯀꯨꯂꯁꯦꯈꯔꯗꯤ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯅꯣꯛꯂꯤꯕꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯗꯣ ꯑꯁꯦꯡꯕꯃꯛꯀꯤ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯀꯥꯟꯇꯥꯔꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯂꯩ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯖꯪꯒꯜ ꯑꯁꯤꯗꯒꯤ ꯐꯪꯂꯤꯕ ꯄꯣꯠꯊꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯛꯂꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯁꯔꯨꯛ ꯑꯃꯅ ꯏꯁꯣꯔꯅꯤ ꯈꯟꯅ ꯂꯥꯠꯅꯔꯤꯕ ꯅꯨꯡ ꯍꯥꯏꯕꯗꯤ ꯗꯦꯕꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯏ ꯑꯗꯨꯒ ꯁꯔꯨꯛ ꯑꯃꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯍꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡꯗ ꯊꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯀꯠꯊꯣꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯍꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯁꯤꯒꯤ ꯑꯀꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯃꯗꯤ ꯀꯥꯟꯇꯥꯔꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜ ꯀꯌꯥꯒꯤ ꯃꯔꯛꯇ ꯄꯜ ꯑꯃ ꯈꯥꯗꯨꯅ ꯊꯝꯂꯝꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯀꯥꯟꯇꯥꯔꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯕꯥꯡꯒ꯭ꯔꯥꯗ ꯆꯠꯅꯅꯕ ꯍꯣꯠꯅꯗꯦ ꯑꯗꯨꯒ ꯕꯥꯡꯒ꯭ꯔꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯂꯥꯟꯊꯣꯛꯇꯨꯅ ꯀꯥꯟꯇꯥꯔꯥꯗ ꯆꯪꯁꯤꯜꯂꯨꯅꯕ ꯍꯣꯠꯅꯗꯦ
मरमदी ब्रह्मराक्षस सारिबिंग चाबदु थेंगनगनी हाइबगी अकीबसी मखोय मखोयगी थमोयद लेनबननी मथंगी सिंदना बांग्रा हारिब लमदम मसिगी मी कुंग लेरिब कैथेलगी मफम मदु लई मतंगसिदा ngaklibu wafamdi mamangda kantaragi prajasinga brahmaraksasकी दमक्तनी हाइना कथोकलिब पोलमसिंग अदु मफमसदा ललोलितिक तौननबगी दमक्ता सगोलने सिंगदुनु पुरकलिब सिफिल्म यंगलिब खोयना सुबा फंगले मसिन ताकदी कांतारागी प्रजासिंगना ब्रह्मराक्षसना चाननबगी दमक्तनी हाइना कथोकलिब पोलमसिंग सि हुरालगा मफमसदा योनथोकनबगी दमक्ता पुरकप मी यावरे हाइबसि हौजिक बैकग्राउंडगी वारी लिरिबा अहलसिगी खोंजेल हाइरी बांग्रागी निंगथौ राजशेखरना अहल ओसिलकपदगी मचानपा कुलशेखरबु बांग्रागी निंगथौ ओइना सिनारे मतौसुना कुलशेखरना निंगथौ खुबमदा काबगी चावरबा थौरम अमा पांथोकली निंगथौगी लोहबसिबु राजशेखरना लौखलगा मचानपा कुलशेखरदा हापसिनबीरे राजशेखरगी मचानुपी अतोंबी कनकवतीसु होजिकती मपुंग मरी फाना चावरे नौना निंगथौ अरिबा कुलशेखरगी दमक्ता प्रजा म्यामसिना याइफमंगोलगी दमक्ता यामना कनकना लावबगा लोइनना लैसिंग साइदुना यामना हरावबा फोंदोकनरी हौजिक कुलशेखरगी मामा राजलक्ष्मीना हाइरई इबुंगो कुलशेखर राजगुरुदगी नंगी मंगोल आशीर्वाद निजाहो तबुदबु कुलशेखरनदी यामना उसित्तबा करेम का थाइनब मोंगदा पुरोहित अहलसिबु कौशिल्ली मागी मौंगसि उद पुरोहित नुपासति सौनिंगबदा लोइरबनी अदुग माना हाइरी ईश्वरगी आशीर्वाद फंगनबगी दमक्ता नंगी लाइबक्ता सिंदूर नंबीगे अदुबु कुलशेखरना मागी खुदसि फाखरे अदुग हाइरई कदाइदगी ईश्वरनो नंगना हाइरिबदुबु ईश्वरने एंगोंदा पीगदबा आशीर्वाद अदुदी नंग नसान ओइना फंगजरो हाइदुना मागी खुदसि फारगा मसागी मराई बक्तोनि सिंदूरसि नमल्ले तौरिबु थोंगसदा पुरोहित नुपासति ngakpदा लोइरबनी मदि मया मांगसदि काइबु सोपसु नंगलबनी कुलशेखरना अदोम मफमस्तिगी चटपीखिबा यारनी हाइदुना पुरोहित नुपासिबु थादोखरे मयामदा भाब तानबा हाइजरमगे कुलशेखर हाइबु नुपासि लाइ सुथा थजदबा मिसागमनी अदुगा निंगथौगी ओइबा चना कांगलोन सु अमत खंगदे नुमित चुपमा यु थक्तुना ngawba मसक मतौ फजबी नुपीसिंगा पुंदुना अदुम लैबा अमदि अहल लमन मथक थोंबसिंगदा चटकदबा व्यवहार सु अमत खंगदबा मिसागमनी हौजिक लानमी नुपा अमा संगसिलक्तुना कदम्बा निंगथौगी माइकेदिगे अदोमगी खुदोल पोट अमा पिरकली हाइदुना थांगसांग अमा पिरले मसिगी थांगसि उरगा मादे यामना हराउदुना सु नोगली तंजासिदा मागी मथोंग चादबा ममानबा क्यामसु संगसिलक्तुना यामना हराउना हिगतुना नोगली असुम तौरिबा निंगथौमो ओइबगी नियम कांगलोन ngakतबा मथोंग चादबा मतौसि उबदा मपा राजशेखरना ngakपगा लोइना मांगना मुन्नि येंगदुना सु लैरिबनी मथंगी सिंदना नुमिदांगी मतमनी मंत्री अमना राजशेखरदा हंगली अदोम लैबाकसिगी निंगथौइना पालिबसे नियम कांगलोन चुमना अदुगी बदिग नुंगाइना पानबा हाइबदु ओइरिबनी अदुगा करिगिदमक्ता नचानुपादो मु फमसि सिना थोलिबानु मिस्टर राजशेखरना अइना निंगथौ सिंहासनदा फम्बा मतमतुदा अइगी इपाना उबा फंखिदे अइना तौरलिबा अफबा थबकसिंग अदो अइगी इपाना उजबदुनि अइना पामलिबसि अदुबु मदुगी अनिंगबा पामदो अइना मपुंग फानबा ngamखिदे मरमदुना अइना निंगलिबदो अइगी इचानुपाना पांगथोलगा अइगी मित्ता उहनबा ngambra हाइबदुनि अइना येंगबा पामलिबसि मंत्रीसना मदुबु अदोमगी इचानुपा कुलशेखरना पांगथोकपा ngamगदरानि मिस्टर राजशेखरना मागी तुंगदा अइ लैरिबसिदि असोयंगाम खुदिमा अइना लोइना ताकपिगनि नाकलमदना निंगथौ कुलशेखरना मागी ममानबसिंग पुल्लगा यु तप तांगना थक्चिलगा ngawduna wari sanaduna lairi मपाना निंगथौना पालिंगेदा लेरंबा मंत्री लौथोखरगा मागी ममानबा मादौना मथोंग चादबा बोगेंद्र कौबुनुपा अमदा मंत्री फम हापसिल्ले हौजिक बोगेंद्रना हाइरई हानगी लेरंबा मंत्री सिंग लौथोखरगा अइबु मंत्रीयोना हापिरिबा असिगिदमक्ता अइ थमोइ पेन हराउजे मसिगिदमक्ता कुमई अमदि पांगथोकफम थोइ कुलशेखरना निंगथौ ओइरे हाइदना करिबु तौरुगदमनो लैबा अमदा संसिन्दुना लान तौरुबु याबसु नते लान तौनबगी थबा अदुदि इपागी हंगतक्ता लोइना मुथलमले अदुनदि हौजिक करि तौगनी अइना सुम खनबदा सादानबा चटपगी थबा अमा तौसिरा नुपा अमना खुमलाई तबुदबु करम मफमदा अखोइना सादानबा चलुनी मसिदा बोगेंद्रना जंगलना लैरिबा के सोमदि येंगलगा हाइरई कांतारा असुमने हेक हाइखिबा हौजिक उललिबसि निंगथौ कुलशेखरना मागी मनाइ मसेनसिंगा लोइनना सा हाननबगिदमक्ता कांतारागी जंगलदा संगसिलपगी सक्तमसिनी युंगाउरिबा कुलशेखरना हाइरी ब्रह्मराक्षस साइबिंग चाबदुबु मसिगी जंगलसिदा असेंगमकी ओइना लेरंगदरानि ममानबसिना हाइरि वाफमदो अखोइदि खंगब नते नंगी नपाइबुंगोना लई हाइदना अखोइदो फोंदोखिबनि अदुगा ममांगदा लैरिबा बोगेंद्र नोक्तुना हाइरि ब्रह्मराक्षस साइबिंग चाबदुना लेरमलगसु अखोइदि शोकलोय ममांग थाना चलिबसिंग असि खक्तनि सिगदबा सगोल गारी से थौरकपदा लंबी फत्तबदि यामना हाइबा हाइबदु ओइरे मस्ता कुलशेखरना बोगेंद्रबु साउना कौदुना सगोल गारी से खरा तमा थौ हाइरली मस्ता बोगेंद्रना सुकरिमता उसितना खुमी मसिदगी हेना तमा थौनो पांबई मता लैररोय तोंगिंद्रगना सगोल गारी सिदगी कुमथरगा लानमी सिंग लोइनना खोंगनोने सचौ असुमना मखोइनी नंगांगनरि बोफम सितारगा लानमी मन ngaktuna हाइरी कदिनो करमना निंगथौनो करमना मंत्रीनो हाइबा खंगम ngamdre mayamda khangan jaramge masida ulaliba लानमी सिगी ममिंग सेना हेना कौई कुलशेखरना तेंजै म पिरकनबगिदमक्ता हाइरपदगी ममानबसिना तेंजै पिसिल्ली अदु माना लिरुंग पिरकनबा हाइरपु मतमददी लिरुंगदी काहोरे हाइरकले मसिदगी कुलशेखरना सौमन खिदुना सादान बसलगु मतौ करमना लिरुंग काहोरिबनो मदु काहोरबनी ने तेंजै सिति मतौ करमना कामकदौरिबा मसिदगी ममानबसिना सेना हाइरबु नुपासना पारिबु लिरुंग सिलौरगा कुलशेखरदा पिसिल्ली
Mana tenjai si kap na namagi damak telirung da hapsin matam da tan chana sagol gari gi sakash na ukak mada taklu badi khangleng leng bada khut tagi nan thok tu tenjai si satraga mamang da leri bogendra gi kok ta khet nu sakre tabu bu tanjas da bogendra su yu phul wen ngawri bani mar madra magi kok ta khet nu sakri basi kari no haiba khangugre masu da kul shekhar amadi magi mamana sing ngak tu ni yeng laga leri bani tanjas da makhoi yeng thoki bada yong amana u mathak ta ka tu sanari basi ure musdagi yong am leire haiduna lawnarak tu na nupa amana ten kap khi matam da yong sta pan nu ma lai mai ta shini Masih udah ning thau kul shekhar se adu kritik harauri adu ten pan khirba yong su purak na bagi damak ta suhairi mustigi lan mi sing sna masada pakat pa madi nik pag loina na yong su khunna na bagi damak ta sangsilak liwani tobudu mutang stangak li wafam di makhoin sangsilak pa matam da yong adu di leiramdre mustigi lan mi nu pa mana yong adu di leiramdre haina lawrak pasda senna hari bunu pasti haina pakat khirabani kul shekhar na hairi hujik ta khoi gi min mang ta da tenjai da palaga ta ki badaine tanjas ti chana ning thau dai rai ining thau jungle si manung lom da sangsil roisi khoi shoi dina ki khudong thi bata bi ai aduna khoi yum hanna na batawrisi Mr. Kul Shekhar na hoi phare chalo asun har pusti chana na khali bana yum hanna na wafam si yara boi ning duna harau harau na maning lom da hallaga selai adu ning thau na hairam ni bisi ma mang lom da sangsin na bagi dam thai boi ram ne asu matung da ma khoi jungle si manung lom da dum sangsil li bani mamang tha dun sali balan mi sing sti ki bi ki kaplak thak thak ning na bai bu oi ram bani Hawzek makhoi na sum sangsilak pa matam da saji malai ri bisi ure musdagi Kul Shekhar na tenjai kap da pan badagi saji si yamna kan shok nu seli amuka su Kul Shekhar na ten kapsin badagi pan duna saji si lai mai da tare Mamana ba singisna mabu yamna khutchumi haidana su thagati suma thagat pes Kul Shekhar sida harau da loiramani mana saji si bu silakna bagi damak ta hairak badagi lanmi singisna saji launa na bagi damak ta sangsilakli sena hari balan minu pas yamna pakat pakat sangsilakli bani hoji mo khoina ta dun leri ba saji si hek manak yor ku matam da khangudana saji si singlang pukre masiu badagi lanmi singsin laudna hairai brahma rakshas hoje Kul Shekhar amadi mantri bogendra simit lak thokdru pakhal yengdana leiri bani sena na khonjen lituna hairai ining thau akhoi hujik chen ba horasira adu mani yeng thok matam dadi ning thong tong li sagol gari siam ni yang thau dur chen kre mapam sta le ri blat mi sing sti kiman medi kap su auna re tanjas ta lan mi lu sing ma law dur hairai lan mi sing ai khone ki ge da banate thongna han ge da banate adu bu nu pa si su khang dur sing nu pu kre masti gi lan mi sing si pakhana bu loina na mag magi kai kai dur chen dare adu bu ma thong murang khang dana umul lang padi gi lan mi bedi leng dur si re masti gi lai ri blat mi sing si thak tang ni pum khai ti na ra bani makhoi da lan dal ibs kana no hai dur section mun ni yeng dur lai ri adu di khang dur lan mi bu su thom dur pu kre Chana na khonjel lik tur hairi ai khoi choi thop ta udra pulup ta silaga lagi da bani natra bade khoi shoi tin sigani adu gadi sumna hairi ngai makhoi gilan mi singi barak ta amagi sharam da te na kablak pudi ma su sire mastagi makhoi hojing ma thong khang da kai kai dun sian dare asum selak pu matam la ni bi ma khong da sing khatun ma thak ti ya la tham kre mastagi lan mi sing sina ma kha da gi ma bu yeng khatun lai ngai tenjai ma kap silak tu ma mai di yu dun sire hojek chana na yeng thoki mutam da bol gi mong da unani gom silaba ma tu ma sian silagi adu ga makhoi myam gi mamam ta lep tun lai bani Sangsin duna sek tawna namagi damak tamakoi amana amada incident duna lainay adugadi khangudana marak isigi nupi ma songthrolga tena kapada lami ma shire manung isda miyoi kyama matum tasin duna yawram libani songthrol iba miyoi singsan lami singi sibu songsin duna hali aduga tunglomda umathak isigi miyoi kyaba su songthar libani makoi na ningthogi lami singi isda songsin duna singjang niyan ba tana thinba ten kapsin ba amadi makoi na paili bu khulai singa thom duna hali mayam da khangan jaram ge mafam sta thol iba miyoi singsi kantara hari mafam sta leiba miyoi singak Mesti yauri bu nupi sing su adu katik lalong haiba amadi tamthi bi nupi ngak tani matau sumna ning thogi lan mi sing su mo khoina tamthi mong da hatok su huda sian na hari bu pasti pakhat man digi mathoi hin na bagi nokti seli to bu ma gi charam da uri ni yan khatru ma bu sing khakre adu gadi ma bu charam da sing khalam ni bam yoi sidi barme hari bu pasti wairam ne ai badi makhoi gi kantara hari bu lam da masi yoina khwai digi hena lo sing ba mapangal kan ba phuna ba hi ba lalong hi ba mi saka duni adu man hairi aina yaushilali bu matam si bu khara thengdo khrabra asumna hairam laga mana yali ba thori si thadok matam dadi chenna hari bu pa si mathak di pai tharag lai bai da phujin na ta di wan thare ojek ning thogi lan mi sing si punna hatolo mutung da kantara gi lan mi sing si amna harau guloina law law dun lai nari bani ojek kantara hari bu khungang se khoi du lagle mafam sta lai ri praja sing si atu kimatik harau ta amna magi tawgada bu mathau pang thok na dun lai ri bani barme bu mama sang yo kibi begi hari bi nupi si hojik ahal loi silam le barme gi kangbu suma khoi khungang sti yo silagle ngasai mamangda ningthogi kangbu na tena kapkiba yong amadi saji si makhoi pudun lagli aduga chena haribu nupa su mafam sta pudun lagli bani asumna atopa miyo ema mafam sta pudun lakpis ta myam sing ngakna duni yeng li bani nupa man sangsin duni yeng lubda ma shor holi haps kangbe aduga di khangudri chena asi mikap khangtok thok tan hogalagle masdagi leiri myam masna mana paina ribu khulai singsna chena bu hana nabagi damakte em lodun laina kre masi udagi chena asi pakhat pagloina amuka suwan tharaga dagre Jabana mabu taana thindra hat ke tawi adu bedi na mai khudis phar gai re yambung nupaste khoi bu uda da pakat padagi amuka su lek thakre adu mabu taana thindra halu gi darkar leite Jabana barme do onsilak tuna hanglai karigi damakta nupasi mu famsta puragi
Barmena makoina akhoi jungle da sangsilakpani Japana mi kya mu lai Barmena mi masing yami mamana bamana makhatari lakliba sing do akhoi na loina hatokre tobudu bu sagol gari thobu sing du dinan thokdun siantre wafam stabda almani yamna pakhana nakhoina hairiba do bangra gi ning thoni asuna haripda leiri myam siloina pakhana bam phaunare numidangi matamda makhoi praja kangbu sing si meeting tawdun watanari Japana mayam sta hairi bangra gi myoi sing akhoi gi lamdam sta sangsilak pa hifse khudong thiningai ni karigumba amuka hanna makhoi na khoi bu phaki badarabadi makhoi gi minai oina otunu phajilaga thamki ga dori bani maramaduna tumba matamda na sana sai khulai sing nana ka thamlaga tumna aduga nakalam da su barme gi kangbu oriba aibadi makhoi gi kantara khulsi gi thauna phaba lanmi oina leiribu kangbu su maitik tuna wari sanaraga leibani barme na hairi makhoi gi ning thoni hairi bu kaya da pangkhidrawano aikhoi bu ubu khakta da makhoi di pakhatuni siankhrawani aduba hojik so akhoi gi praja sing asinadi bangra gi ning thogi makai di khoi da landarakani haiduna pakhatna dun leiribani aibo haijau hairagadi bangra gi miyoi sing duna hande gi sangna dana leiriba border gi lambi si thugai duna sangsilaklebani na makhoina hana sanglaktringei aikhoina hana border lanthoktuna makhoi gi lambu du chatpan hena phagani masda mamana bamana aikhoina tawya ba thaba adugi maramda jabada hana hangkisi mana soidana maki afaba lambi du talakani masda barmena no khet tawduna hairi masagi khongi khongsa kakthalabu matungdani bangra hari mafam adugi mana nathoktuna selakhiba mana boi khoi da kariya chum lambi bu takpa ngamgadabano aduga nakalamdana Japan hairi makhoi lamdam madugi saukhatpagi maung matau amadi leiriba lambi singi sakti do aina loina udun laknabani madugi matungdani aina mafam adudagi nanthoktuna selakhibadu aduna makhatana makhoina mafam sta kari thabak sing chatharakadagi haibadu aina mangjongna khangi khudong thiba thabak sing lakpa haibusimadi soidrabani masharna kamana phuka hutuna hairi ngasidagi khulgi lona basaruk sing da section ngakchen bai thabak sing chathagadabani aduga barme bu koduna man hairi sirbu nupa adugi hakchang do khulgi lona basaruk talang thokun thammu madugi maramdi makhoigi lanmi singna makhatana sangsilaktana bagi namuktani masda barme na su soidram ki pangthoksege hena khumli tobudu mayamna khangbi gadabadi makhoina sire khalliba chena haribu nupa asde hujik su sidribani khulgi lona basaruk tamagi hakchang hundokuna thammu haibu wafam starga mamit pangthok tawdana madi nokphet tawribani hojek barme gi kangbu si khullona ba mafam da satna bagi dam sem sari amana hanglai brahmana aksas sari batam thirba hingsa badu thengnar badi kamdawa masda barme na thoisa sadana madudi ekhoi gi Japan pangai haijin ba wafamni aseng bagi oina leiba nate ekhoi myam kina na bagi damak tamana semjin chi wari ni adubu tanjasta lamok amana makhoi da ngangnuna yenglaga leiribani lamok si mamit si langna ngali mayam da bhapta na bhaijarangbe mafam sta leiriba lamok si brahmana aksas haina khangdari bi hingsa baduna saiwan ba lamok amani hojik barme na senagi manakta sangsilaktana munni yenglamnaga mamana ba madigi singjang laurga hairi masigi sirum naru munupa se okhoina pura gaidoni mabu mapung phana hatokpa tabane haramlaga singjang ni yalage haidun hek torku matamda sena simit khangpang pangthoktu laurgle masi matung da sena bu makhoi mamang da phaman nun thamlaga wari sanari tanjas da sena asti kibidi thak thak diglabani bangra gi lanbi sing si naram baten jemu munni yenglaga barme na hairi masibu karma makhal gi nung aduki matik maya thawi masi sena masi nung nate yotni ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯁꯪꯒꯞꯄꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯁꯤꯁꯤꯡꯁꯤ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯤꯕ ꯉꯥꯛꯇꯅꯤ ꯕꯔꯃꯦꯅ ꯅꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯒꯤ ꯀꯌꯥꯝ ꯂꯥꯞꯄꯅꯣ ꯆꯦꯅꯥꯅ ꯈꯣꯡꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯅꯣꯡꯃ ꯆꯨꯞꯅ ꯆꯪꯒꯅꯤ ꯃꯁꯤꯗꯒꯤ ꯕꯔꯃꯦꯅ ꯅꯣꯛꯇꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯅꯪꯅ ꯈꯔ ꯄꯨꯕꯤꯌꯨ ꯄꯟꯊꯗꯅ ꯁꯣꯏꯗꯅ ꯄꯨꯕꯤꯒꯦ ꯍꯥꯏꯗꯨꯅ ꯆꯦꯅꯥꯅ ꯈꯨꯝꯂꯛꯏ ꯑꯗꯨ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯂꯥꯛꯄ ꯄꯥꯝꯂꯤꯕꯁꯤꯕꯨ ꯕꯔꯃꯦꯅ ꯅꯈꯣꯏꯒꯤ ꯂꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯒꯤ ꯀꯌꯥꯝ ꯆꯥꯎꯈꯠꯄ ꯍꯦꯟꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯕꯒꯤꯅꯤ ꯃꯗꯨ ꯈꯛꯇꯪ ꯌꯦꯡꯂꯝꯂꯒ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯀꯗꯕ ꯈꯛꯇꯅꯤ ꯆꯦꯅꯥꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯅꯈꯣꯏꯕꯨ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯕꯨꯗꯤ ꯃꯈꯣꯏꯅ ꯍꯥꯠꯈꯤꯔꯒꯅꯤ ꯕꯔꯃꯦꯅ ꯅꯣꯛꯇꯨꯅ ꯑꯗꯣꯝꯅ ꯑꯩꯈꯣꯏꯕꯨ ꯄꯨꯔꯒ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯑꯗꯣꯝꯕꯨ ꯊꯤꯟꯅꯅꯕꯒꯤꯗꯃꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯁꯦꯅꯥꯅ ꯅꯪꯅꯕꯨꯗꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯪꯕꯤꯔꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯕꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯅꯤ ꯑꯗꯨꯕꯨ ꯆꯦꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯕꯔꯃꯦꯅ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯏꯁꯣꯔ ꯈꯨꯔꯨꯝꯂꯒ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯏꯁꯣꯔꯅꯤ ꯈꯟꯅ ꯂꯥꯠꯅꯔꯤꯕ ꯅꯨꯡꯁꯤꯡꯁꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯂꯤ ꯕꯔꯃꯦꯅ ꯍꯥꯏꯔꯤ ꯄꯨꯟꯁꯤꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯜꯒꯤ ꯕꯥꯎꯟꯗꯔꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯆꯔꯤꯕꯅꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯑꯁꯨꯝꯅ ꯁ꯭ꯋꯥꯃꯤ ꯄꯟꯖꯣꯔꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯨꯔꯨꯝꯂꯤ ꯇꯟꯖꯥꯁꯤꯗ ꯆꯦꯅꯥꯗꯤ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯥꯅ ꯉꯛꯇꯨꯅ ꯁ꯭ꯋꯥꯃꯤ ꯄꯟꯖꯣꯔꯂꯤ ꯍꯥꯏꯔꯤꯕꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯄꯟꯖꯣꯔꯂꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯂꯤꯕ ꯏꯁꯣꯔ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯍꯨꯂꯤꯗꯦꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯌꯤꯁꯤꯅꯁꯨ ꯃꯈꯣꯏꯕꯨ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯕꯥꯡꯒ꯭ꯔꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯐꯤꯖꯣꯜ ꯑꯁꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯁꯦꯠꯆꯤꯜꯂꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯕꯥꯡꯒ꯭ꯔꯥꯒꯤ ꯂꯥꯟꯃꯤ ꯁꯥꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯁꯤ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯆꯦꯅꯥꯅ ꯍꯪꯂꯛꯏ ꯕ꯭ꯔꯍꯃ ꯔꯥꯛꯁꯁ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯃꯁꯤꯗꯒꯤ ꯕꯔꯃꯦꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯂꯦ ꯉꯁꯤꯗꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ
ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯤꯅꯕ ꯀꯅꯥꯃꯠꯇ ꯂꯩꯇꯕꯗꯒꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯤ ꯑꯃ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡꯗ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯨꯅꯤ ꯑꯃꯅ ꯃꯥꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃ ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯃꯨꯅꯤꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯃꯉꯣꯟꯗ ꯃꯇꯝ ꯑꯍꯥꯡꯕ ꯑꯃꯠꯇ ꯂꯩꯍꯟꯒꯅꯨ ꯃꯊꯧꯗ ꯊꯕꯛ ꯆꯤꯜꯍꯟꯗꯨꯅ ꯑꯗꯨꯝ ꯊꯝꯒꯗꯕꯅꯤ ꯃꯁꯤꯗ ꯁꯦꯅꯥꯅ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯊꯧ ꯆꯤꯜꯍꯟꯗꯕ ꯇꯥꯔꯕꯗꯤ ꯅꯤꯡꯊꯧꯗꯨꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯅ ꯆꯥꯊꯣꯛꯈ꯭ꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯅꯥꯁꯤ ꯀꯤꯃꯟꯕꯗꯒꯤ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯃꯈꯥ ꯇꯥꯔꯤ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯦ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯊꯕꯛ ꯍꯦꯛ ꯄꯤꯔꯨꯗꯕ ꯇꯥꯔꯕꯗꯤ ꯃꯤꯆꯝꯁꯤꯡ ꯐꯥꯗꯨꯅ ꯆꯥꯕ ꯍꯧꯔꯛꯏ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯗ ꯑꯣꯏꯅ ꯆꯥꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯁꯤꯗꯒꯤ ꯂꯧꯁꯤꯡ ꯂꯩꯔꯕꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯈꯣꯏꯕ ꯁꯝ ꯑꯃ ꯄꯤꯁꯤꯜꯂꯒ ꯃꯁꯤꯕꯨ ꯆꯨꯝꯊꯣꯛꯎ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯤꯟꯅꯔꯦ ꯁꯦꯅꯥꯅ ꯑꯗꯨꯗꯤ ꯃꯥꯅ ꯁꯝ ꯑꯈꯣꯏꯕꯗꯨ ꯆꯨꯝꯕ ꯉꯝꯈ꯭ꯔꯕ꯭ꯔꯥ ꯕꯔꯃꯦꯅ ꯀꯗꯥꯏꯗꯒꯤ ꯆꯨꯝꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛꯁꯨ ꯖꯪꯒꯜꯒꯤ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯑꯈꯣꯏꯕ ꯁꯝ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯈꯤꯒꯅꯤ ꯃꯁꯤꯅꯤ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁꯀꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯗ ꯁꯦꯅꯥꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯅꯥꯍꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯗꯨ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯃꯉꯣꯟꯗ ꯆꯨꯝꯊꯣꯛꯎ ꯍꯥꯏꯅ ꯄꯤꯅꯅꯕ ꯁꯝꯁꯨ ꯌꯥꯎꯗꯕꯅꯤꯅ ꯑꯩꯗꯤ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯅꯣꯛꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯂꯦꯞꯇꯅ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯍꯤꯡ ꯑꯁꯤ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯦ ꯕꯔꯃꯦꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯕꯗꯒꯤ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯁꯦꯅꯥꯅ ꯃꯁꯤ ꯚꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯈꯨꯜꯒꯤ ꯕꯥꯎꯟꯗꯔꯤꯗ ꯁꯥꯕ ꯑꯆꯧꯕ ꯋꯥꯜ ꯑꯃꯅꯤ ꯕꯔꯃꯦꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯃꯁꯤꯕꯨꯁꯨ ꯁꯪꯀꯞꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯁꯦꯝꯂꯤꯕꯔꯥ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯁꯦꯅꯥꯅ ꯈꯨꯝꯃꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯗꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯚꯥꯡꯒ꯭ꯔꯥꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇꯅꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯆꯪꯂꯛꯅꯕꯒꯤꯗꯃꯛꯇ ꯒꯦꯠ ꯑꯁꯤ ꯍꯥꯡꯗꯣꯛꯂꯦ ꯁꯦꯅꯥꯅꯗꯤ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯗ ꯂꯥꯡꯗꯅ ꯇꯨꯃꯤꯟꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗꯤ ꯅꯍꯥꯟꯗꯒꯤ ꯑꯃꯨꯛꯇ ꯎꯔꯛꯇꯕꯅꯤꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯆꯠꯂꯤ ꯃꯊꯛꯇꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯁꯦꯅꯥꯕꯨ ꯀꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗꯤ ꯉꯔꯥꯡꯅ ꯍꯜꯂꯛꯈ꯭ꯔꯦ ꯅꯪꯗꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯗ ꯁꯦꯅꯥꯅ ꯏꯄꯥ ꯄꯥꯈꯠꯅ ꯏꯅꯤꯡꯊꯧꯅ ꯇꯦꯟꯅ ꯀꯥꯞꯈꯤꯕ ꯁꯥꯗꯨ ꯇꯥꯟꯅꯗꯨꯅ ꯑꯩꯗꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯥꯗꯨꯗꯤ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯖꯤꯜꯂꯤ ꯃꯇꯧꯁꯨꯝꯅ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤ ꯚꯥꯡꯒ꯭ꯔꯥꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯉꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯚꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯔꯥꯖ ꯗꯔꯕꯥꯔꯗꯨ ꯂꯩ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯉꯥꯏꯕꯗ ꯃꯌꯥꯝꯁꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯛ ꯍꯧꯒꯠꯄꯒ ꯏꯁꯣꯔꯒꯤ ꯄꯨꯖꯥꯅꯆꯤꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗꯕꯅꯤ ꯇꯧꯕꯇꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯍꯜ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯚꯥ ꯐꯝꯕ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯔꯥꯖ ꯗꯔꯕꯥꯔꯗ ꯑꯗꯣꯝꯕꯨ ꯉꯥꯏꯅꯍꯧꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯈꯤꯇ ꯊꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤꯗꯒꯤ ꯀꯨꯂꯁꯦꯈꯔꯁꯤ ꯍꯧꯒꯠꯂꯒ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡꯅ ꯃꯃꯥꯏ ꯆꯥꯝꯊꯣꯛꯂꯤ ꯑꯗꯨꯒ ꯕꯣꯒꯦꯟꯗ꯭ꯔꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯕꯣꯒꯦꯟꯗ꯭ꯔ ꯑꯁꯤꯁꯨ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯤꯕꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤ ꯃꯇꯨꯡꯗ ꯔꯥꯖ ꯗꯔꯕꯥꯔ ꯍꯣꯜꯁꯤꯗ ꯎꯠꯂꯛꯏ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧꯅ ꯎꯞꯀꯗꯕ ꯂꯨꯍꯨꯞ ꯑꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯣꯟꯊꯗꯨꯅ ꯆꯦꯟꯊꯔꯛꯂꯦ ꯃꯌꯥꯝꯁꯤꯅ ꯉꯛꯇꯨꯅ ꯃꯁꯤꯕꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯨꯂꯁꯦꯈꯔꯁꯤ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯕꯗꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯃꯥꯒꯤ ꯃꯄꯥ ꯔꯥꯖꯁꯦꯈꯔꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯃꯄꯨꯔꯣꯏꯕ ꯀꯨꯂꯁꯦꯈꯔꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯂꯩ ꯂꯥꯟꯃꯤ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯨꯍꯨꯞ ꯑꯁꯤ ꯈꯨꯜꯂꯒ ꯃꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯄꯗꯒꯤ ꯂꯨꯍꯨꯞ ꯑꯁꯤꯕꯨ ꯃꯥꯅ ꯎꯞꯁꯤꯜꯂꯤ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯊꯔꯕ ꯃꯇꯨꯡꯗ ꯁꯚꯥ ꯑꯁꯤ ꯍꯧꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤ ꯎꯠꯂꯛꯏ ꯃꯐꯝꯁꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡꯁꯤ ꯎꯔꯒ ꯃꯈꯣꯏꯗꯤ ꯉꯛꯇꯨꯅ ꯀꯣꯏꯌꯦꯡꯗꯨꯅ ꯆꯠꯂꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏ ꯃꯃꯥꯡꯗ ꯆꯥꯎꯔꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯌꯦꯡꯂꯒ ꯁꯦꯅꯥꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯅꯈꯣꯏ ꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯎꯠꯀꯅꯨ ꯑꯗꯨ ꯕꯔꯃꯦꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯂꯣꯠꯇꯨꯅ ꯂꯩꯒꯗꯧꯔꯤꯕ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯈ꯭ꯔꯦ ꯁꯦꯅꯥꯅꯗꯤ ꯃꯈꯣꯏꯕꯨ ꯇꯥꯟꯅꯗꯨꯅ ꯊꯤꯡꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯑꯃꯠꯇ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯆꯥꯎꯔꯕ ꯃꯟꯗꯤꯔ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯤꯟꯃꯤꯁꯤꯡ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕꯁꯤ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅꯁꯨ ꯎꯔꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯇꯝꯊꯤꯔꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯕꯁꯤ ꯎꯕꯗ ꯕꯔꯃꯦꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯔꯃꯦꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯀꯥꯡꯕꯨꯁꯨ ꯃꯕꯨꯛ ꯂꯥꯝꯂꯕꯅꯤꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯛ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯥꯔꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯖꯪꯒꯜꯒꯤ ꯁꯥ ꯎꯆꯦꯛꯅ ꯆꯥꯕꯒꯨꯝ ꯆꯥꯕꯁꯤꯗ ꯑꯇꯩꯅ ꯎꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯃꯊꯛꯇ ꯆꯤꯡꯅꯕ ꯐꯥꯎꯈꯤꯗꯣꯔꯦ ꯈꯟꯕꯗ ꯆꯦꯅꯥꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯍꯜ ꯑꯃꯅ ꯀꯧꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯦꯟꯅꯥ ꯅꯪꯗꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯃꯁꯤꯗꯤ ꯆꯦꯅꯥꯅ ꯏꯊꯛ ꯊꯛꯀꯟꯅ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯑꯣꯏꯅꯅꯕꯒꯤ ꯊꯕꯛꯇ ꯑꯣꯏꯅ ꯁꯤꯟꯅꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯤꯅ ꯑꯩꯕꯨ ꯀꯌꯥ ꯊꯣꯏꯅ ꯎꯗꯕꯅꯤ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯚꯥꯡꯒ꯭ꯔꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯁꯤ ꯎꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯕꯔꯃꯦꯒꯤ ꯊꯃꯣꯏꯗ ꯈꯣꯏꯗꯥꯕ ꯄꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯧꯅ ꯁꯥꯒꯠꯂꯤꯕ ꯃꯟꯗꯤꯔꯁꯤꯗ ꯊꯝꯒꯗꯧꯔꯤꯕ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯍꯛꯀꯗꯧꯔꯤꯕ ꯅꯨꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯍꯛꯄ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯌꯥꯏꯐ ꯊꯧꯅꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯤꯁꯇ꯭ꯔꯤ ꯂꯨꯆꯤꯡꯕꯁꯤꯅ ꯄꯨꯝꯅꯃꯛ ꯌꯥꯏꯐꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯊꯪ ꯑꯁꯤꯗ ꯊꯣꯝꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯡ ꯃꯆꯦꯠ ꯑꯃ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯈꯣꯏ ꯊꯨꯔꯤꯕ ꯖꯕꯨꯜ ꯑꯁꯤꯗ ꯊꯣꯝꯂꯨꯔꯦ ꯃꯤꯁꯇ꯭ꯔꯤ ꯅꯨꯄꯥꯁꯤꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯣꯏꯁꯤꯡ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯇꯥꯟꯅꯗꯨꯅ ꯆꯤꯛꯄ ꯍꯧꯔꯛꯂꯦ
ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨꯅꯗꯤ ꯆꯔꯨ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯃꯩ ꯁꯨꯗꯨꯅ ꯃꯩꯈꯨ ꯀꯥꯍꯜꯂꯒ ꯈꯣꯏꯁꯤꯡꯁꯨ ꯄꯥꯏꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨ ꯃꯥ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯈꯣꯏ ꯑꯃꯅ ꯆꯤꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯉꯣꯟꯗ ꯐꯤꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯐꯤ ꯀꯨꯞꯁꯤꯜꯂꯝꯂꯤꯕꯁꯤ ꯕꯥꯔꯃꯦꯅ ꯑꯣꯏꯔꯝꯂꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯤꯠ ꯆꯥꯟꯅꯗꯨꯅ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯂꯩ ꯇꯟꯖꯥꯁꯤꯗ ꯐꯤꯒꯤ ꯃꯈꯥ ꯊꯪꯕ ꯑꯍꯥꯡꯕ ꯁꯔꯨꯛꯁꯤꯗ ꯈꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯀꯅꯀꯕꯇꯤꯒꯤ ꯆꯤꯝꯕꯥꯜꯗ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯥꯔꯃꯦꯅ ꯃꯥꯒꯤ ꯈꯨꯗꯣꯟꯕꯤꯁꯤ ꯇꯞꯅ ꯏꯟꯁꯤꯜꯂꯛꯂꯒ ꯈꯣꯏꯁꯤꯕꯨ ꯃꯥꯒꯤ ꯈꯨꯠꯇ ꯑꯣꯏꯅ ꯇꯣꯡꯍꯜꯂꯦ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯣꯏꯁꯤꯕꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯈꯣꯏꯁꯤꯡ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯨꯞꯁꯤꯜꯂꯝꯂꯤꯕ ꯐꯤꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯕꯥꯔꯃꯦꯁꯨ ꯊꯣꯛꯂꯛꯏ ꯀꯅꯀꯕꯇꯤꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯕꯥꯔꯃꯦꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯍꯧꯖꯤꯛ ꯕꯥꯔꯃꯦꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯇꯟꯖꯥꯁꯤꯗ ꯀꯅꯀꯕꯇꯤꯅ ꯌꯥꯝꯅ ꯇꯥꯈꯠꯅ ꯀꯧꯔꯛꯏ ꯍꯦ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯎ ꯅꯪ ꯁꯤ ꯂꯥꯟꯃꯤ ꯑꯃꯔ ꯃꯁꯤꯗ ꯕꯥꯔꯃꯦꯅꯁꯨ ꯌꯥꯝꯅ ꯇꯥꯈꯠꯅ ꯀꯔꯤꯅꯣ ꯂꯥꯟꯃꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯀꯟꯕ ꯌꯥꯗꯕ꯭ꯔꯥ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯊꯛ ꯊꯪꯕꯗ ꯂꯤꯠꯂꯤꯕ ꯌꯣꯠꯀꯤ ꯐꯤꯖꯣꯜ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯆꯦꯟꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯏꯟꯗꯨꯅ ꯄꯨꯊꯣꯛꯈꯤ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅꯁꯨ ꯉꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯁꯤ ꯃꯇꯨꯡꯗ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤ ꯖꯒꯥꯁꯤꯒꯤ ꯆꯥꯎꯔꯕ ꯀꯩꯊꯦꯜ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯁꯦꯅꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯑꯩꯅ ꯄꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯃꯇꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯃꯁꯤꯗ ꯕꯥꯔꯃꯦꯅ ꯅꯣꯛꯇꯨꯅ ꯍꯣꯏ ꯀꯅꯥꯅꯁꯨ ꯍꯪꯂꯛꯇ꯭ꯔꯒꯗꯤ ꯍꯥꯏꯗꯣꯛꯂꯣꯏ ꯑꯗꯨꯕꯨ ꯍꯪꯂꯛꯂꯗꯤ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯅꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄꯁꯤꯗ ꯁꯦꯅꯥꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯦꯅꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯤ ꯎꯕꯗꯒꯤ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯀꯧꯔꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅꯁꯨ ꯁꯦꯅꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯖꯌꯟꯇꯤ ꯍꯥꯏꯅ ꯀꯧꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯣꯔꯦꯟ ꯂꯣꯟꯅ ꯎꯅꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯄꯤꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯌꯣꯠ ꯊꯥꯡ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯎꯔꯦ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅ ꯁꯪꯀꯞꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯁꯤꯗ ꯂꯩꯔꯝꯂꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯤꯁꯇ꯭ꯔꯤ ꯑꯍꯜ ꯑꯁꯤꯅ ꯍꯪꯂꯛꯏ ꯅꯈꯣꯏꯕꯨ ꯀꯔꯤ ꯄꯥꯝꯕꯅꯣ ꯃꯁꯤꯗ ꯕꯥꯔꯃꯦꯅ ꯃꯈꯣꯏꯅ ꯄꯥꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯃꯁꯤ ꯄꯤꯌꯨ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯃꯤꯁꯇ꯭ꯔꯤ ꯑꯍꯜ ꯑꯁꯤꯅꯗꯤ ꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯛꯄ ꯆꯦ ꯑꯗꯨ ꯀꯗꯥꯏꯅꯣ ꯃꯗꯨ ꯎꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯍꯪꯂꯛꯏ ꯅꯈꯣꯏ ꯉꯔꯥꯡ ꯈꯛꯇꯗ ꯂꯥꯟꯃꯤ ꯑꯣꯏꯅ ꯌꯥꯎꯔꯛꯄ ꯃꯤꯁꯤꯡꯂꯥ ꯃꯁꯤꯗ ꯕꯥꯔꯃꯦꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯉꯔꯥꯡ ꯅꯠꯇꯦ ꯉꯁꯤ ꯑꯌꯨꯛ ꯈꯛꯇꯗ ꯌꯥꯎꯔꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯤꯁꯇ꯭ꯔꯤ ꯑꯍꯜ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅ ꯌꯥꯝꯅ ꯃꯣꯠꯂꯤꯕ ꯃꯜꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯣ ꯑꯩ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦ ꯅꯈꯣꯏ ꯂꯥꯟꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯒ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨꯅꯁꯨ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯈꯨꯝꯖꯤꯜꯂꯤ ꯃꯤꯁꯇ꯭ꯔꯤ ꯑꯍꯜꯁꯤꯅ ꯅꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯁꯪꯒꯞꯄꯥꯅ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯑꯃꯠꯇ ꯇꯧꯗꯅ ꯈꯨꯠꯂꯥꯏ ꯍꯦꯛꯇ ꯄꯤꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯣꯏꯔꯝꯕꯒꯤꯅꯤ ꯅꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯩꯅ ꯈꯨꯠꯂꯥꯏ ꯁꯤꯟꯅꯗ꯭ꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯥꯔꯃꯦꯅ ꯉꯛꯇꯨꯅ ꯁꯪꯒꯞꯄꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯑꯍꯜ ꯑꯁꯤꯅ ꯃꯥꯗꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯌꯟꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯊꯣꯛꯂꯛꯇꯨꯅ ꯆꯦꯅꯥꯒ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯁꯤ ꯄꯥꯎꯁꯤ ꯃꯍꯥꯕꯜ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯅꯨꯄꯥꯗꯨꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯕꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯆꯦꯅꯥꯁꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯥꯔꯃꯦꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯀꯩꯊꯦꯜꯒꯤ ꯃꯐꯝꯁꯤꯡꯗ ꯑꯗꯨꯝ ꯌꯦꯡꯂꯛꯄꯗ ꯅꯍꯥꯟꯗꯒꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯂꯣꯟꯅꯕ ꯃꯐꯝꯁꯤꯡꯗ ꯕ꯭ꯔꯍꯃꯔꯥꯛꯁꯥꯁ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯎꯕꯗ ꯃꯈꯣꯏꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯄꯣꯠꯂꯝꯁꯤꯡꯁꯤ ꯃꯐꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯄꯨꯔꯛꯇꯨꯅ ꯂꯂꯣꯟꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯇꯟꯖꯥꯁꯤꯗ ꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯡꯁꯤꯗꯒꯤ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯨꯕ ꯅꯨꯄꯥ ꯑꯃꯕꯨ ꯐꯥꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯐꯨꯅꯅꯕ ꯍꯣꯠꯅꯔꯤ ꯃꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯍꯥꯞꯂꯝꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯀꯥꯟꯇꯥꯔꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯂꯣꯟꯅ ꯄꯨꯔꯛꯇꯨꯅ ꯃꯐꯝꯁꯤꯗ ꯌꯣꯜꯂꯝꯂꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯃꯈꯣꯏꯅ ꯈꯨꯟꯖꯤꯜꯂꯤ ꯃꯁꯤꯗꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯅ ꯉꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡ ꯃꯗꯨ ꯈꯨꯟꯕꯒꯤ ꯃꯍꯨꯠꯇ ꯍꯨꯔꯥꯟꯂꯤꯕ ꯅꯨꯄꯥꯁꯤ ꯑꯣꯏꯅ ꯐꯥꯕ ꯌꯥꯗ꯭ꯔꯣ ꯃꯁꯤꯗ ꯀꯥꯟꯇꯥꯔꯥꯒꯤ ꯅꯨꯄꯥꯁꯤꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯑꯗꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯐꯝꯁꯤꯗ ꯇꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯈꯤꯒꯅꯤ ꯃꯁꯤꯗꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯅ ꯉꯛꯇꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯕꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯅꯠꯇꯕ꯭ꯔꯥ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯁꯤꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕꯣꯏꯇ ꯅꯤꯡꯂꯦ ꯑꯗꯨꯅ ꯃꯁꯤ ꯂꯧꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯤꯠꯂꯤꯕ ꯂꯥꯟꯃꯤ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡꯁꯤꯗꯤ ꯂꯥꯟꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯨꯟꯅ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯂꯥꯟꯃꯤꯁꯤꯡ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯒ ꯀꯥꯟꯇꯥꯔꯥꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯕꯥꯔꯃꯦꯅꯁꯨ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯡ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯏꯔꯥꯡ ꯊꯣꯛꯂꯛꯄꯁꯤꯗ ꯆꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥ ꯌꯥꯝꯅ ꯃꯊꯥ ꯁꯥꯕꯒ ꯂꯣꯏꯅꯅ ꯂꯣꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯊꯤꯔꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯣꯠꯐꯝ ꯑꯁꯤ ꯑꯗꯨꯝ ꯌꯦꯡꯂꯛꯄꯗ ꯆꯥꯎꯔꯕ ꯆꯛꯀꯥ ꯄꯥꯟꯕ ꯗꯣꯂꯥꯏ ꯑꯃ ꯁꯦꯝꯂꯤꯕꯁꯤꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯂꯣꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯥꯈꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯐꯝꯁꯤꯗ ꯍꯨꯔꯥꯟꯕ ꯗꯥꯀꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯐꯥꯎ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯂꯥꯎꯊꯔꯛꯄꯗꯒꯤ ꯂꯦꯝꯍꯧꯔꯤꯕ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯕꯥꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯂꯣꯡ ꯍꯩꯕ ꯁꯔꯤꯠ ꯁꯔꯥꯠ ꯍꯩꯕ ꯐꯨꯅꯕ ꯍꯩꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤ ꯑꯃꯕꯨ ꯃꯥꯅ ꯆꯣꯡꯂꯒ ꯊꯕꯥꯛꯇ ꯀꯥꯎꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯥꯅ ꯂꯣꯏꯅ ꯐꯨꯊꯔꯝꯃꯤ ꯃꯥꯅ ꯄꯥꯏꯗꯨꯅ ꯂꯪꯕꯗ ꯂꯥꯟꯃꯤꯁꯤꯡꯁꯤ ꯌꯩꯁꯤꯟꯗꯨꯅ ꯇꯥꯏ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯥꯔꯃꯦꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯩꯁꯤꯡꯂꯕ ꯕꯥꯔꯃꯦꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯣꯡꯗꯨꯅ ꯆꯦꯟꯕꯁꯤꯗ ꯀꯅꯥꯃꯠꯇ ꯐꯥꯕ ꯉꯝꯗ꯭ꯔꯦ
ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯕꯦꯡꯒꯨꯜ ꯈꯣꯡꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯀꯧꯈꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯕꯨ ꯇꯥꯃꯅ ꯐꯩꯅ ꯉꯥꯛꯇꯨꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯄꯨꯟꯅ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯕꯔꯃꯦꯅ ꯆꯣꯡꯈꯠꯇꯨꯅ ꯀꯥꯎꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯇꯨꯔꯦ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯕꯔꯃꯦꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯇꯞꯊꯤꯅ ꯐꯨꯊꯔꯤ ꯑꯁꯨꯝꯅ ꯐꯨꯅꯔꯛꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯆꯀꯥ ꯄꯥꯟꯕ ꯗꯣꯂꯥꯏ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯑꯣꯠ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯛꯂꯤꯕ ꯎꯁꯤꯕꯨ ꯕꯔꯃꯦꯅ ꯂꯧꯊꯣꯛꯂꯨꯔꯦ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯗꯣꯂꯥꯏ ꯑꯁꯤ ꯑꯁꯨꯝ ꯆꯦꯟꯊꯔꯛꯂꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯕꯔꯃꯦꯗꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯅꯣꯛꯇꯨꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯨ ꯂꯣꯏꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯗꯣꯂꯥꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯅꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯁꯦꯅꯥꯅ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯑꯃꯨꯛꯀꯁꯨ ꯊꯦꯡꯅꯔꯨꯔꯦ ꯃꯁꯤꯗꯒꯤ ꯁꯦꯅꯥ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯕꯅꯤ ꯇꯟꯖꯥꯁꯤꯗ ꯕꯔꯃꯦꯗꯤ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕꯅꯤ ꯃꯥꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯈꯠꯂꯕ ꯃꯇꯨꯡꯗ ꯗꯣꯂꯥꯏꯁꯤꯒꯤ ꯃꯊꯛꯇ ꯂꯦꯞꯂꯔꯦ ꯃꯥ ꯎꯕꯗ ꯁꯦꯅꯥ ꯑꯁꯤꯗ ꯄꯥꯈꯠꯇ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯅꯣ ꯃꯁꯤꯗ ꯕꯔꯃꯦꯅ ꯊꯧ ꯏꯁꯥ ꯁꯥꯗꯅ ꯑꯩꯈꯣꯏꯕꯨ ꯅꯪꯅ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯗꯣꯂꯥꯏ ꯑꯁꯤ ꯃꯊꯣꯡ ꯈꯪꯗꯅ ꯑꯉꯝꯕ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯊꯔꯛꯂꯤ ꯂꯩꯔꯝꯕꯁꯤꯡ ꯊꯣꯡꯒꯥꯏꯗꯨꯅ ꯆꯦꯟꯊꯔꯛꯂꯤꯕꯅꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯁꯦꯅꯥ ꯑꯁꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯥꯎꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄ ꯂꯩꯇꯅ ꯍꯔꯥꯎꯗꯨꯅ ꯅꯣꯛꯂꯤ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅꯁꯨ ꯉꯛꯇꯨꯅ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯦꯟꯖꯩ ꯀꯥꯞꯁꯤꯜꯂꯛꯏ ꯇꯦꯟꯖꯩꯁꯤꯡꯁꯤꯅ ꯄꯥꯟꯗꯅꯕꯒꯤꯗꯃꯛꯇ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯆꯦꯅꯥꯗꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯀꯞꯂꯦ ꯍꯧꯖꯤꯛ ꯕꯔꯃꯦꯅ ꯊꯧꯔꯤ ꯑꯃ ꯌꯥꯗꯨꯅ ꯆꯣꯡꯊꯔꯛꯂꯕ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯀꯥꯎꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯊꯪ ꯀꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯝꯆꯥ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯨ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯗ ꯄꯥꯟꯗꯣꯔꯦ ꯍꯥꯏꯅ ꯄꯥꯈꯠꯄꯗꯒꯤ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯕꯔꯃꯦ ꯑꯁꯤ ꯈꯨꯠ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯥꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯏ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯏ ꯕꯔꯃꯦꯅ ꯎ ꯆꯕꯨꯜ ꯑꯃ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯊꯧꯔꯤ ꯑꯁꯤ ꯂꯪꯈ꯭ꯔꯒ ꯆꯦꯟꯊꯔꯤꯕ ꯗꯣꯂꯥꯏꯁꯤꯗ ꯌꯥꯜꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯜ ꯑꯃ ꯂꯪꯉꯛꯇꯨꯅ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯒꯤ ꯆꯔꯝꯗ ꯐꯨꯖꯤꯜꯍꯜꯂꯝꯂꯒ ꯗꯣꯂꯥꯏꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯊꯧꯔꯤ ꯑꯁꯤꯒꯤ ꯃꯇꯣꯜꯗ ꯌꯥꯎꯔꯤꯕ ꯎ ꯆꯕꯨꯜ ꯑꯁꯤꯗ ꯇꯣꯡꯈꯠꯇꯨꯅ ꯑꯃꯨꯛ ꯄꯥꯏꯈꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯎꯔꯕ ꯄꯥꯂꯣꯡ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯑꯗꯨꯒ ꯊꯥꯡ ꯄꯥꯏꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯥꯈꯠꯂꯛꯂꯤ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃ ꯃꯥꯅ ꯄꯥꯏꯗꯨꯅ ꯂꯪꯈꯤꯕꯗ ꯊꯧꯔꯤ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯕꯔꯃꯦꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯅꯤꯗ ꯄꯥꯏꯔꯒ ꯌꯥꯟꯗꯨꯅ ꯅꯥꯟꯊꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯗꯣꯂꯥꯏ ꯃꯊꯛ ꯑꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯝꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯥꯅ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯔꯕꯅꯤ ꯕꯔꯃꯦꯅ ꯃꯈꯥꯗ ꯌꯦꯡꯊꯈꯤꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯎꯔꯦ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯃꯈꯣꯏꯒꯤ ꯗꯣꯂꯥꯏ ꯑꯁꯤꯕꯨ ꯄꯜꯍꯟꯗꯨꯅ ꯂꯩꯔꯤꯕ ꯊꯧꯔꯤ ꯑꯁꯤ ꯃꯥꯅ ꯊꯥꯡꯅ ꯀꯛꯊꯠꯂꯤ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯄꯟꯗꯨꯅ ꯂꯩꯔꯨꯔꯕ ꯗꯣꯂꯥꯏ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯔꯛꯂꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯌꯨꯝꯁꯤꯡ ꯑꯁꯤꯕꯨ ꯊꯣꯡꯒꯥꯏꯗꯨꯅ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯔꯛꯄ ꯂꯦꯞꯇꯦ ꯑꯗꯨꯒ ꯕꯔꯃꯦꯗꯤ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯗꯣꯂꯥꯏꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯋꯥꯡꯂꯕ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯦꯟꯊꯔꯛꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯔꯕ ꯂꯣꯈꯥꯗ ꯇꯥꯈ꯭ꯔꯒꯅꯤ ꯃꯁꯤ ꯈꯪꯕꯗꯒꯤ ꯆꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯥꯈꯠꯄꯗꯒꯤ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯆꯠꯂꯤꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯦꯟꯊꯔꯤꯕ ꯗꯣꯂꯥꯏ ꯑꯁꯤ ꯐꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯊꯪ ꯄꯤꯔꯛꯄꯗꯒꯤ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯟꯊꯔꯤꯕ ꯆꯀꯥ ꯑꯁꯤ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯠ ꯀꯌా ꯑꯃ ꯂꯦꯞꯇꯅ ꯊꯥꯖꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯂꯥꯏ ꯑꯁꯤ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯂꯨꯔꯕ ꯂꯣꯈꯥꯗ ꯄꯥꯏꯊꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯗꯣꯂꯥꯏ ꯑꯁꯤ ꯂꯦꯞꯈ꯭ꯔꯦ ꯗꯣꯂꯥꯏꯁꯤꯗ ꯇꯣꯡꯗꯨꯅ ꯌꯥꯎꯔꯤꯕ ꯕꯔꯃꯦ ꯀꯥꯡꯕꯨꯁꯤ ꯍꯧꯖꯤꯛ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯃꯈꯣꯏ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯦ ꯇꯟꯖꯥꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯥꯟꯃꯤꯁꯤꯡ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯅꯈꯣꯏ ꯍꯤꯡꯍꯧꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯣꯏꯅ ꯄꯨꯔꯛꯎ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯀꯥꯟꯇꯥꯔꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯂꯣꯏꯅ ꯐꯥꯔꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯆꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯧꯒꯠꯂꯛꯄꯁꯤ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯂꯥꯟꯃꯤ ꯑꯍꯜ ꯑꯃꯅ ꯍꯪꯂꯛꯏ ꯆꯦꯅꯥ ꯅꯪꯗꯤ ꯃꯈꯣꯏꯒ ꯄꯨꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯈꯨꯗꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯃꯈꯣꯏꯁꯤꯡꯁꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯖꯦ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯖ ꯁꯚꯥ ꯐꯝꯂꯤꯕꯁꯤꯗ ꯎꯠꯂꯛꯏ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯅ ꯃꯥꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯨ ꯃꯈꯜ ꯀꯌꯥ ꯑꯃ ꯄ꯭ꯔꯖꯥꯅ ꯄꯨꯔꯛꯇꯨꯅ ꯊꯝꯂꯤꯕꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯌꯨ ꯆꯐꯨ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯊꯛꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯌꯨ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤꯗ ꯊꯥꯒꯠꯂꯤ ꯇꯟꯖꯥꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯀꯕꯇꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯔꯦ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤꯕꯨ ꯀꯧꯗꯨꯅ ꯐꯥꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯜꯂꯤ ꯁꯦꯅꯥꯄꯇꯤꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯤ ꯃꯍꯥꯔꯥꯖ ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯝꯕꯁꯤꯡꯅꯤ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄꯗꯒꯤ ꯄꯣꯠ ꯆꯩ ꯁꯥꯊꯤꯅ ꯑꯃꯥꯡ ꯑꯇꯥꯁꯨ ꯊꯣꯛꯍꯜꯂꯦ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯅ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯕꯔꯃꯦꯅ ꯑꯩꯒꯤ ꯃꯤꯡ ꯕꯔꯃꯦ ꯀꯧꯏ ꯀꯨꯂꯁꯦꯈꯔꯅ ꯅꯪ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯕꯔꯃꯦꯅ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤꯅꯤ ꯑꯁꯨꯝꯅ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯑꯁꯤ ꯄꯜꯂꯨꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯡꯈꯠꯅꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯈꯨꯠꯁꯨꯛꯂꯥꯏꯁꯤꯡ ꯄꯨꯊꯣꯛꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯅꯈ꯭ꯔꯕꯅꯤ ꯀꯅꯀꯕꯇꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯂꯦ ꯕꯣꯒꯦꯟꯗ꯭ꯔꯅ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯤ ꯕ꯭ꯔꯍ꯭ꯃꯔꯥꯛꯁ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯗꯨꯅ ꯁꯥꯏꯑꯣꯟꯗꯨꯅ ꯑꯣꯜꯂꯒ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯕꯔꯃꯦꯅ ꯃꯉꯣꯟꯗ ꯂꯪꯁꯤꯜꯂꯛꯄ ꯌꯣꯠꯂꯤ ꯑꯃꯕꯨ ꯈꯨꯠꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯈꯨꯠ ꯌꯥꯜꯂꯒ ꯄꯨꯟꯈꯠꯇꯨꯅ ꯊꯝꯂꯒ ꯕꯣꯒꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯤ ꯑꯗꯨꯕꯨ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯆꯤꯟꯗ ꯑꯌꯣ ꯑꯌꯥ ꯑꯃꯠꯇ ꯂꯥꯎꯗꯦ ꯀꯔꯤꯃꯠꯇ ꯆꯩꯅꯥꯈꯣꯜ ꯐꯥꯎꯗꯕꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛ ꯕꯔꯃꯦꯕꯨ ꯐꯨꯕꯗ ꯕꯣꯒꯦꯟꯗ꯭ꯔ ꯑꯁꯤ ꯇꯞ ꯇꯥꯅ ꯋꯥꯔꯦ
ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯤ ꯏꯔꯣꯏ ꯑꯆꯧꯕ ꯃꯥꯟꯕ ꯅꯨꯄꯥꯁꯤꯕꯨ ꯐꯨꯕ ꯉꯝꯂꯔꯣꯏ ꯋꯥꯃꯟꯕꯗꯒꯤ ꯏꯁꯥꯁꯤꯁꯨ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯣ ꯅꯈꯣꯏꯁꯤ ꯀꯥꯟꯇꯥꯔꯥꯗꯒꯤꯅꯤ ꯍꯥꯏꯕꯗꯤ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯁꯥꯔꯝꯂꯤꯕꯁꯤ ꯅꯈꯣꯏ ꯑꯣꯏꯔꯦꯀꯣ ꯁꯥꯗꯥꯟꯕ ꯆꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯕꯨ ꯅꯈꯣꯏꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯋꯤꯞ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯕꯔꯃꯦꯗꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯕꯔꯃꯦ ꯑꯁꯤ ꯃꯥꯏꯊꯣꯡꯗ ꯆꯩꯅꯥꯈꯣꯜ ꯑꯃꯠꯇ ꯐꯥꯎꯕ ꯎꯠꯇꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯕ ꯇꯧꯗꯅ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯗꯨꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯕ꯭ꯔꯍ꯭ꯃ ꯔꯥꯛꯁꯁ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯑꯣꯏꯔꯝꯂꯦ ꯃꯁꯤꯒꯤ ꯕꯔꯃꯦꯅ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯄ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯗꯕꯅꯤ ꯃꯈꯣꯏ ꯀꯥꯡꯕꯨ ꯃꯔꯛꯇꯒꯤ ꯑꯃꯅꯁꯨ ꯅꯣꯛꯇꯨꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯄꯥꯈꯠꯃꯟꯕꯗꯒꯤ ꯅꯪꯅ ꯃꯃꯩ ꯊꯥꯡꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯍꯧꯅ ꯅꯣꯛꯂꯛꯄꯁꯤꯗ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔ ꯑꯁꯤ ꯁꯥꯎꯅꯤꯡꯕꯗ ꯃꯩ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯦꯗ ꯍꯟꯖꯤꯟ ꯐꯨꯔꯤ ꯑꯗꯨꯒ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯤ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯕꯔꯃꯦꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯐꯨꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯤꯛ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯜꯂꯤꯕ ꯈꯨꯠꯁꯤ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯇꯨꯅ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯀꯨꯂꯁꯦꯈꯔꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯕꯔꯃꯦ ꯀꯥꯡꯕꯨꯅ ꯑꯃꯨꯛꯀꯁꯨ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯉꯥꯡꯁꯤꯟꯗꯨꯅ ꯃꯈꯣꯏ ꯅꯣꯛꯁꯤꯟꯕ ꯂꯦꯞꯇꯦ ꯃꯁꯤꯗꯒꯤ ꯁꯥꯎꯔꯕ ꯀꯨꯂꯁꯦꯈꯔꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡꯁꯤ ꯂꯧꯊꯣꯛꯇꯨꯅ ꯕꯔꯃꯦꯕꯨ ꯌꯥꯟꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯇꯟꯖꯥꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯄꯥ ꯔꯥꯖꯁꯦꯈꯔꯅ ꯀꯧꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯃꯛ ꯃꯗꯨ ꯂꯦꯞꯀꯗꯕꯅꯤ ꯍꯧꯖꯤꯛꯁꯨ ꯕꯔꯃꯦꯅꯗꯤ ꯅꯤꯡꯊꯧ ꯀꯨꯂꯁꯦꯈꯔꯗ ꯀꯔꯤꯃꯠꯇ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤ ꯎꯕꯗ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕ ꯀꯨꯂꯁꯦꯈꯔꯁꯤ ꯃꯄꯥꯟ ꯆꯩꯁꯤꯜꯂꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯃꯅꯤꯡ ꯍꯟꯗꯣꯛꯇꯨꯅ ꯆꯠꯈꯤ ꯇꯟꯖꯥꯁꯤꯗ ꯆꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯂꯨꯝꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯕꯔꯃꯦꯅ ꯍꯥꯏꯗꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯔꯥꯖꯁꯦꯈꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯦꯗ ꯍꯪꯉꯤ ꯅꯈꯣꯏꯕꯨ ꯕꯥꯡꯒ꯭ꯔꯥꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯅꯥꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯣ ꯕꯔꯃꯦꯅ ꯅꯈꯣꯏꯒꯤ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯕꯨ ꯑꯀꯥꯁꯇ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛꯇꯪ ꯆꯣꯡꯕꯗ ꯑꯗꯨꯝ ꯌꯧꯕꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯦꯅꯥ ꯑꯁꯤ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯂꯩꯊꯣꯔꯛꯄꯗ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯒ ꯃꯥꯌꯣꯛꯅꯔꯦ ꯅꯨꯄꯥꯁꯤꯅ ꯍꯪꯉꯤ ꯅꯪꯒꯤ ꯂꯥꯟꯃꯤꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯤ ꯀꯗꯥꯏ ꯃꯁꯤꯗ ꯃꯥꯅ ꯇꯧꯐꯝ ꯈꯪꯗꯅ ꯈꯨꯝꯃꯤ ꯑꯩ ꯑꯔꯨꯝ ꯂꯥꯏꯍꯧꯅ ꯅꯥꯕꯗꯒꯤ ꯁꯦꯅꯥꯄꯇꯤꯗꯒꯤ ꯁꯨꯇꯤ ꯅꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯃꯐꯝꯁꯤꯗꯒꯤ ꯏꯐꯤꯡ ꯐꯤꯡꯅ ꯆꯦꯟꯈꯤꯕꯁꯤ ꯎꯕꯗ ꯂꯥꯟꯃꯤ ꯅꯨꯄꯥꯁꯨ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯗꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯔꯥꯖꯁꯦꯈꯔꯅ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇꯔ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯕꯔꯃꯦꯅ ꯅꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯇꯥꯔꯥꯗ ꯂꯥꯛꯄꯗꯤ ꯌꯥꯔꯒ ꯑꯩꯈꯣꯏꯅꯗꯤ ꯅꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥꯅꯦ ꯃꯁꯤꯗꯒꯤ ꯔꯥꯖꯁꯦꯈꯔꯅ ꯃꯆꯥꯅꯨꯄꯥ ꯀꯨꯂꯁꯦꯈꯔꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯣ ꯅꯈꯣꯏꯗꯤ ꯀꯥꯟꯇꯥꯔꯥꯗ ꯆꯪꯂꯨꯔꯤꯕ ꯑꯣꯏꯔꯦ ꯃꯁꯤꯗ ꯀꯨꯂꯁꯦꯈꯔꯅ ꯑꯩꯈꯣꯏ ꯃꯅꯨꯡ ꯌꯧꯁꯤꯟꯅ ꯆꯪꯂꯨꯕꯗꯤ ꯅꯠꯇꯦ ꯈꯨꯂꯣꯟꯅꯕ ꯑꯗꯨꯋꯥꯏꯗ ꯂꯦꯞꯂꯒ ꯌꯦꯡꯂꯝꯕ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯔꯃꯦꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯍꯧꯅ ꯅꯣꯛꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯔꯥꯖꯁꯦꯈꯔꯅ ꯕꯔꯃꯦꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨ ꯌꯧꯅ ꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯕꯔꯃꯦꯅ ꯃꯇꯝ ꯑꯃꯗ ꯑꯗꯣꯝꯕꯨ ꯊꯋꯥꯏ ꯂꯧꯕ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗꯒꯤ ꯆꯦꯟꯖꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯤꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯕꯥꯡꯒ꯭ꯔꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯒ ꯅꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯐꯨꯗꯦꯛꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯃꯥꯡꯃꯛꯇꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠꯇ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯌꯣꯠꯂꯤꯁꯤ ꯊꯥꯗꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯤꯕꯨ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯗꯣꯝꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯔꯥꯖꯁꯦꯈꯔꯁꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯀꯨꯂꯁꯦꯈꯔꯗꯤ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯁꯥ ꯊꯛ ꯅꯤꯛꯄ ꯂꯣꯏꯅꯅ ꯕꯔꯃꯦꯕꯨ ꯃꯥꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯀꯨꯂꯁꯦꯈꯔꯅ ꯃꯆꯤꯟꯗ ꯆꯈꯣꯝ ꯑꯃ ꯍꯨꯞꯂꯝꯂꯒ ꯑꯣꯊꯣꯔꯛꯂꯦ ꯑꯗꯨꯒ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯀꯧꯁꯤꯜꯂꯤ ꯅꯨꯄꯥꯁꯤꯕꯨ ꯂꯨꯁꯝꯗ ꯄꯥꯏꯔꯒ ꯆꯥꯛ ꯄꯨꯈꯝ ꯑꯁꯤꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯉꯛꯅꯗꯨꯅꯁꯨ ꯌꯦꯡꯅꯔꯤꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯄꯥꯈꯠꯇꯨꯅ ꯃꯄꯥꯗ ꯌꯦꯡꯂꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯁꯨ ꯅꯠꯇꯦ ꯄꯥꯈꯠꯈꯤꯅꯨ ꯁꯨꯞꯅꯒꯤ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯅꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯍꯟꯕ ꯈꯛꯇꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯀꯨꯂꯁꯦꯈꯔꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯐꯝꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯂꯥꯛꯄꯒꯨꯝ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯃꯨꯛꯈꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯛꯄꯤꯗ꯭ꯔꯤꯕꯅꯣ ꯀꯅꯀꯕꯇꯤꯅ ꯄꯟꯊꯗꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏ ꯑꯆꯝꯕ ꯃꯤꯁꯤꯡ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯦꯡꯂꯒꯗꯤ ꯀꯥꯟꯇꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯐꯝꯅꯥꯏꯕ ꯃꯤꯁꯤꯡ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯀꯨꯂꯁꯦꯈꯔꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯅꯤꯔꯛ ꯐꯪꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯨꯠ ꯆꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯕꯨ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯍꯧꯒꯗꯕꯅꯤ ꯇꯟꯖꯥꯁꯤꯗ ꯀꯨꯂꯁꯦꯈꯔꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯆꯪ ꯆꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯀꯅꯀꯕꯇꯤꯅ ꯑꯐꯕ ꯁꯪꯒꯁꯤꯡ ꯇꯤꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯅꯤꯡꯊꯧ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯕꯨꯡꯅ ꯑꯣꯏꯔꯝꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯀꯨꯂꯁꯦꯈꯔꯁꯤ ꯈꯪꯁꯥꯎ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯊꯧ ꯃꯁꯛ ꯌꯥꯝꯅ ꯈꯪꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯅꯤꯡꯊꯧꯁꯤ ꯅꯪ ꯑꯣꯏꯅ ꯑꯣꯏꯔꯣꯗꯅ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯃꯄꯥ ꯔꯥꯖꯁꯦꯈꯔꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯀꯥꯟꯇꯥꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯃꯔꯩ ꯌꯦꯠꯅꯕ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯀꯨꯂꯁꯦꯈꯔꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇꯤ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯁꯤꯟꯕꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯌꯥꯕ ꯇꯥꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯁꯦꯕꯥꯔꯤ ꯅꯨꯄꯥꯁꯤꯕꯨ ꯀꯧꯁꯤꯜꯂꯒ ꯃꯥꯒꯤ ꯃꯈꯨꯠ ꯍꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯍꯩꯅꯅꯕ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯁꯦꯕꯥꯔꯤ ꯅꯨꯄꯥꯁꯤꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯜꯂꯛꯄꯁꯤꯗ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯥꯎꯒꯠꯂꯛꯑꯦ ꯀꯔꯤꯒꯤꯗꯃꯛꯇ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯦꯕꯥꯔꯤ ꯅꯨꯄꯥꯁꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯑꯁꯥꯕꯁꯤ ꯍꯩꯖꯤꯟꯕꯤꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯈꯨꯖꯥꯏꯁꯤ ꯂꯪꯊꯣꯛꯂꯝꯂꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯃꯗ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯌꯥꯝꯅ ꯉꯛꯄ ꯐꯤꯕꯝꯗ ꯌꯦꯡꯗꯨꯅ ꯂꯩꯅꯍꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯥꯟꯇꯥꯔꯥꯗ ꯂꯩꯔꯤꯕꯤ ꯕꯩꯗꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯕꯨ ꯂꯩ
mana tumlingai mamangda sathina misimina thokpagi thawdo ma ure masi urubadagi tumlambadagi ma mikap khangthok thokduna hogolai masada pakhatpana sulu airamani masdagi makhoi khulisna laiona latnariba nungsing khindun leri mafamsta changkhilakthuna kaptuna hairi aikhogi angangsingna khulisilan thoktuna sakhibado numit phana kuisilagle aduna prabhuna angangsingdagi thawai section ngak senbiuko mathang sindana bangragi samudra khongban leibi hithang phamstu lei mafamsta leiba chawrba kaisum sangamadani barmegi kangbu phajinduna thamgadoribasi hojek jelar oriba buba haribu nupasiga mantri bogendra ga wari sandari bogendra na hairi anouba prisoner khar kaisum sangda thamnana bagi damakta puraglibani makhoi sing sibu mamal tangna minai ohenna bagi damakta arab macha singdu yonthoko adu asumna haribudagi buba haribu nupasna khangsau sauduna karigi damakta miyoi bubu aina pot yonbugum yonga doribano madugi thabak adudi aidi sungam ngamloi aina ngak sheli mafamsida bandi sing porogli yonthoko haribusibu karigino mafamse nangi napagi jagani haina khanbro bogendro mastigi bogendro na sauna aigi ming panduna wangang lakanu buba aise hujikti minister ama oiramani bubana iya aina ningthaugi bodyguard oin leringi matamaduda nangdi pokpa pau pokti adu ngasidi aingon buba haiduna ming panduna ngangsilalawa asumna haineringi portugal macha ma sangsilaktuna makhogi marol da hairai mafam sibu hithangphamni haribasibu aidi nokning bu phawi maramdi aigi jahasasi khamnana ba mafam phawbo leite bogendrana mana haribasi karino hain hangai bubana portugal macha asna haribasi magi jahas khamnana ba mafam phawbo leitabasida matau karamne hithangphamni haribano haina sauri mastigi bogendra nu pasna noktuni yenglamlaga magi khajai da khupang thakre adu mana hairi masda nangi jahas khamnana ba mafam leite habisi nang khanglaba natra adu erigadi matungda lakpa matamda iroiraga law masakadu yengning de chathokro chalo mastigi sauru portugal macha asna makhogi marolda bogendra bu thir sheram laga jakre mana hairamli basi karino haidana bogendra hangai adubu bubana khanrakpa tare khanduna mana hairamli bisi karsunate nangasi yamna sathiba misakni hairamba khaktani adu mayamna khangadabadi portugal macha asna hairamli bisi nangasi shagi machani hain seirambani adubu bogendra nadi khangdabanina mabu sathiba misakni hairamle haiduna yamna harau phongdokjari aduga portugal macha asibu kauduna mana hairamba wahedamuk hanjinduna masagi thabakti aiduna phongdoli haibadi hoi mani ai si shagi machani hain phongdokbani masda bubana noknimga loina namangonda ngaktuna munni yengduna lai portugal macha asna onsilaktuna makhogi marol dairei nong natraga nongmadi nangbu aigi thabakta minayona soidana sinagani masharamlaga nupa asu saun sakhi adubu bogendra nadi marol khangdabanina noktuna yenglaga leori bubana hairei mantriji asumna lalonbagi damakta lagliba foreigner singda khut thaduna phubiganu aduma tawrabadi laloli tiki karbar gi tawriba thabak thawram singste chauna kaiba laglagani bogendrana wayamna ngangna dabida gyan tahan gyaragadi sei kharadi pijabatai adugu mana makhatarei anda ekhona thajeloliba bandi singsti masamu phaba yamna mapangin kan mangaktani makhoi sing adu ilai laina khanba tawrunu ekhogi lanmi sing makhoi bu phana bahona bada ekhoi kaithel adu salak sana kai khribani makhoi sing adu huran chinthi tawba daku tarang ngaktani mastigi bubana saunai rei kari haiba ekhoi leibaki kaithel dabu makhoina adumna huran chinthi tawba amadi thugai yankhaibi thabak sing tawba ngamlaba makhoi sing adu budi aina lemna khak tharoi makhoi gumba huran chinthi tawba daku tarang sing adu gi demaktadi aigi chanupa pepe na laina thengai nazarani asumna bubana harli wafam staraga bogendra haribu nupa su ngaktun leibani haibadi magi machanupa pepe haribasi kayagi matik mapangal kan bamisak oibano haibasi dani mana ngaktun leibasi mathangi sindana mara leiriba bandi singbu phajin non thamliba kai sum sangis tu lei hojikta buba haribu nupa don haikiba magi machanupa pepe hariba misakasi mafamsti yamna mukhaina sangsilagibani mabu buda manungsta leirimliba bandi sing sikibadagi thak thak ningnarabani adugadi hojik magi masa pumbu ulakpa matamdadi pepe haribu nupa asdi mathik ne mamisak ama oiramle asumna lanmi kharaga loina na sangsilaktuna barme kangbu phajin nun thamliba kaisum sangsi gi thong hangdo halle bandi singsu phuna nabagi damakta makhutta wipam paidun mukhaidun sangsilaglibani tanjasta barme kangbu si mamai da mai khumpi mu upsindun loin thamlibani pepe na yamna mukhaiba loina na hairi manungista phaniamna law khombugi khonjel tarabasu nakhoi kanamata mafamsita sangsilakpa yade habisi nakhoi na khangadabani masing matungda kaisum sangi thong si mama samanga thingjili adu hairi sholon silam masti ngakpa loina na lanmi nu pasna sholon sille pepe na hairi aina makhoi singsu sathina thinmado nakhoi gi mittuni yengba ngamloi aduna yargadi nakhoi mapanda leiru so chalo masti gi atai lanmi singsi loina mapanda thongnakre hojek pepe haribu nu pasi amna sathiba misak amagi matauda manungista mukhaidun sangsilagi aduga bandi singsu mit khan khan yengdun chaliwani marpari bu wibsna kanthadru phurakpa matamsida nupa amadi khangpek khangdur hogulai pepe na barme amadi magi mamana bamagi mai khumpi lokthole aduga leimai du wibsna kanduna yamna sathiba saduna hairi ai leiringi du nokoina bangra lamdamas laktanu huran sindigi thabak tawriba karigino hayu nakoi kadai wai dagino barme gi mamana bana mangona yeglai masda barme na su hayu haidani gi pirai masdi gi nupasna hairai kantara asuna haibaga jail manung sida lerimlibu maina masi nuksit ki sawmo laktun mutke aduga hanadagi kaisum sang manung sida lerimlibu nupa su ngakpudul wairwani
เปเปนดีมาเอกเสียงตาหูดบตะกี้อมุกหันนักการีให้บ้าให้ดนหังลีมัสติกินุปาสนามุกสวายเรย์กันตารามัสกิลำมิงสตาร์บตะกี้เปเปชินนกลำบตะกี้ไม่ทงขังลังสินเครกิมันบตะกี้มาคุตไปรำลิบวิปสิมาขาดท่าดักเครอะดูก็มากิทางสังสิตับมาทำสินขลังลีตันจ้าสตะกี้ชุมชงมนุงดาฮันตะกี้เลยมนุปาสุกิมันบตะกี้เปเปกี้มันนักทำสินสิลักลีวันเปเปในเจลมนุงตะกี้ทางไปริบคุดสิทินดอลกาโลลิบชัวชิวะหังดอกนบกี้ตะมักทอนนารีอะดูว่าหังดอกงำเรมาร์กับตัวไฮรีไอ้นั่นที่ชุกในทงล้นชินนบกี้ตะมักตะไฮวันนี้อะดูมาคุยนั่นที่โชยนั่นล้นชิลำเล่หุ่นจิมานะคอนเจลนิกตัวน่ะการอะไรบนทงเสียมันตะหังดูให้นั่นเล่าเลยมาพันนั่นเลยเวลามิสิงเกสนซูมากิคอนเจลสิคาร์ติตาร์อามันไฮรีไอ้คุยลีดเดอร์น่ะคุยบุกเขาบุระกันโนมาตาวีอะดูบุญพามนะไฮรีไอ้คุยลีดเดอร์น่ะไฮรีคิดว่านี่ลาวคงนึกกับนิ่งมันมีกับสนุการน้ำมันแต่มันนุ่งดิฉันละกันโนไฮเดน